Lights, camera, jet. Mitaidi maini, aurakanu chakani. Saya papa nanggu asung sakit tambir kata mana tu? Orang tidak ini. Sari kawan atau orang asyik visual tu lah deh. Aina ni deh bor me aja kan ni ada. Aina pamjaba. Ay daso igi guru gi saya sapu mata ni even guru galai biawe. Aina saya ini dah. Nungsi hairaga sauriba. Nungsi de hairagadi. Ay, pai buko masanta. Dah mesti dah lupa sahum ya home deh. Dah mulai tu bro. Ay, jadi batang ko di bakong tu ni buko. When you are happy, you enjoy the music. When you are sad, you understand the lyrics. Ano tamjage. Ataduna aigi lengjumda inak family boy ninglure. Lights, camera, jet. Beyond the good suggestion of you here. Ngaklo YouTube channel bu su agi site ki thang phongdok chari Mayam hay tare de. Apa mayam pura na ko. Sigi smile lau ni sa nabi sin legam na. Daga ai nang feel na ba su yam shine view. magi channel sisu mayam da khangan biro. Welcome everyone. Meeting tabiri papum na magpu. Linda Chanuna taram na okchari. Ngaklo lights, camera, jet. Ngasigi episode asida ekoina puduna lakchari ba guest asidi ekoigi lamdam asida thokhan ningdana thokhiba thaudo conflict haiba tare masida mayam irei cha mayam gi thauna oikiba isai maitai di maini hairiba thauna oikiba isai asibu sakbi khiba adugumnaba khonjel adugi mapuni mayam linksin duna leibire mayam punna welcome to minasi agi ibung Lairin Lakpam London Hagachari da Hagachari ekoigi channel asiga daga wari watai ngak sana jana bagi awanungai share to minana bagi tanja ama dan pibi base da bo haiding hai lete thaga do phongdok chari Yang semai ko bisa sih. Ide life ta aham ni sih na ide. Ande semai na ichal hoy na semai to usi am pai. Semai ko biro ko pai wa ngam ye chance sam pibi bisa yang mai. Hagachari da ando ekoigi thoram se hongdok point hai batare da na ngasai gi irei cha wayam sida thona pibi ki base masi akoi da su kitang confusion ama khak leigi aidi ngasai gi khonjel simakti ekoigi igai khomnajari ba ja sorry magi khonjel se yamna naksin nagi ba hai batare ado ai su khangbadi kuijadri kona khangjara ko hai batare da ko no were leiramune ado isai sima mayam gi damakta khalaga hai batare da na matek amata khudol tambi Mati ama adum punna terus mati mana tak jarak ke kau. Mitaidi maini, aurakanu pokani. Mitaidi maini, aurakanu chakani. Maitegi taunadi, malem pumbana kivani. Mitaidi nongsani, aurakanu sigani. Maitaidi nongsani, auraktradi hingani. Maitegi taunadi, malem pumbana kivani. Hagachari da aseng bugi sune haidi ngasai gi oja simoka khonjel se amna nakna boy bese sigi warishna mukko na lakchage aduga ahan boina dadagi full introduction amadi mayam da thamse da se kai lamdagi no imung manunggi Aisyah Infal SK nung haiba kungam du dagini aigi bawana lakpam sonamani lagi aigi imana lakpam umbi chinglem bi kawe koi chilna se akum khatane aina midal loe mathak na iche makha na no I aigi makha da ko adi da ma thanda ne manu pase Okay, Hagachari da yam nungai ngasi daga wari utai me am sawa phanggadoise khoi gi laibok phawne ha badare langa sai gi wari sida dum laaga di hojiki isai simak khoi gi lamdam sida namna thokhanning dana thokhiba laibak thiba thodok ha badare conflict se masida khoi gi irei cha mayam imalai bak pu nungsi jaba imalai bak ki damakta thawai
ꯀꯠꯊꯣꯛꯑꯒ ꯂꯦꯞꯄꯤꯕꯁꯦ ꯃꯌꯥꯝ ꯁꯤꯒꯤꯗꯃꯛꯇ ꯗꯗꯥꯅ ꯃꯈꯣꯏꯗ ꯗꯦꯗꯤꯀꯦꯠ ꯇꯧꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯕꯤꯕꯅꯤ ꯃꯁꯤꯒꯤ ꯏꯁꯩꯁꯦ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯁꯦ ꯏꯁꯩꯁꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯣꯖꯥ ꯁ꯭ꯔꯦꯠ ꯆꯣꯡꯊꯥꯝꯅ ꯏꯔꯒ ꯁꯟꯖꯣꯏ ꯕꯦꯅꯁ ꯁꯟꯖꯣꯏꯁꯤꯅ ꯏꯁꯩꯁꯦ ꯁꯦꯝꯕꯤꯕꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯆꯥꯟꯁ ꯑꯃ ꯄꯤꯕꯤꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯅꯨꯃꯤꯠꯁꯦ ꯑꯩ ꯁꯨꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤꯀꯣ ꯑꯩꯁꯦ ꯇꯨꯝꯃꯒ ꯂꯩꯌꯦꯕ ꯇꯨꯝꯃꯒ ꯂꯩ ꯀꯥꯟꯁꯤꯗ ꯋꯥꯕꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯌꯨꯝꯒꯤ ꯏꯟꯈꯥꯡꯒꯤ ꯇꯧꯔꯒ ꯂꯩꯕꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩꯁꯤꯗ ꯍꯧꯖꯤꯛ ꯏꯁꯩ ꯃꯌꯥꯝꯒꯤ ꯁꯛꯅꯥꯏꯔꯕ ꯗꯥ ꯀꯦꯅꯦꯗꯤ ꯈꯨꯃꯟ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯗꯤ ꯑꯩ ꯏꯅꯥꯎꯄꯥ ꯑꯃ ꯂꯩ ꯑꯗꯨ ꯃꯥ ꯁꯛꯍꯟꯒꯦ ꯈꯣꯠꯍꯟꯒꯦ ꯇꯧꯔꯒ ꯗꯥ ꯀꯦꯅꯦꯗꯤꯅꯁꯨ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯒꯤ ꯁꯟꯖꯣꯏꯅꯁꯨ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯨꯅ ꯇꯧꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯄꯨꯟꯅ ꯇꯥꯟꯅꯃꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯩꯁꯦ ꯁꯦꯝꯈꯤꯌꯦ ꯇꯥꯕꯗꯁꯨ ꯏꯁꯥꯅ ꯁꯛꯄꯗꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ ꯊꯧꯅꯥ ꯑꯃꯒ ꯄꯤꯔꯛꯄꯒ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤꯌꯦ ꯁꯨꯃꯥꯏꯅ ꯁꯦꯝꯈꯤꯕꯅꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯏꯁꯩꯁꯤꯃꯛ ꯍꯥꯏꯗꯤ ꯊꯧꯅꯥ ꯑꯣꯏꯔꯒ ꯏꯁꯩꯁꯤꯅ ꯊꯧꯅꯥ ꯑꯣꯏꯔꯒ ꯇꯥꯟꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯑꯃꯁꯨ ꯑꯣꯏꯈꯤ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯀꯦ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯑꯩꯅ ꯗꯗꯥꯗ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯈꯣꯟꯖꯦꯜꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯆꯒꯦ ꯈꯣꯟꯖꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯁꯣꯔꯤꯒ ꯌꯥꯝꯅ ꯅꯛꯅꯅ ꯆꯠꯄꯁꯦ ꯃꯁꯤ ꯀꯃꯥꯏꯅꯅꯣ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇꯒ ꯁꯨꯝ ꯂꯩꯔꯒ ꯇꯧꯔꯛꯄ ꯆꯥꯒ ꯍꯥꯏꯅꯕ ꯂꯩꯗꯅ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯗꯤ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜ ꯑꯣꯖꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯤꯇꯪ ꯂꯧꯏ ꯀꯥꯏꯅ ꯑꯗꯣ ꯗꯗꯥꯒꯤ ꯏꯁꯩꯗ ꯆꯪꯉꯛꯈꯤꯕꯁꯦ ꯑꯣꯖꯥ ꯒꯨꯔꯨꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯁꯩꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯥꯃꯦꯁꯣꯔ ꯊꯧꯗꯥꯝꯒꯤ ꯑꯣꯖꯥ ꯀꯥꯃꯦꯁꯣꯔꯁꯤꯗ ꯇꯧꯔꯒ ꯇꯝꯃꯛꯑꯦ ꯇꯝꯃꯛꯄꯁꯤꯗ ꯃꯥꯁꯤ ꯈꯨꯔꯥꯏ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯂꯩꯀꯥꯏꯗꯩꯅꯤ ꯑꯣꯖꯥꯁꯤꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯀꯨꯟꯗꯅ ꯈꯣꯠꯇꯅ ꯋꯥꯔꯤ ꯑꯃꯗꯀꯣ ꯑꯌꯨꯛꯇꯒꯤ ꯆꯠꯇꯅ ꯅꯨꯡꯊꯤꯟ ꯆꯠꯇꯅ ꯀꯟꯅ ꯍꯣꯠꯅꯖꯔꯦ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯅ ꯋꯥꯔꯤ ꯁꯨꯝ ꯂꯤꯕꯤ ꯑꯩꯗꯤ ꯄꯨꯔꯥ ꯖꯦꯔꯣ ꯅꯣꯂꯦꯖꯅꯦꯕꯀꯣ ꯏꯁꯩꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯅꯤ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔꯅ ꯁꯤꯅꯤ ꯅꯣꯏ ꯅꯪꯅ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯗꯥ ꯁꯣꯔꯤꯒꯤ ꯚꯣꯀꯦꯜꯁꯤꯗꯤ ꯄꯥꯝꯃꯤ ꯁꯤꯗꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯁꯛꯄꯗ ꯑꯇꯩꯁꯨ ꯂꯣꯏ ꯐꯖꯩꯀꯣ ꯐꯖꯗꯦ ꯃꯥꯒꯤ ꯑꯃꯃꯝꯅꯦꯕ ꯑꯗꯨꯕꯨ ꯗꯥ ꯁꯣꯔꯤꯒꯤ ꯏꯁꯩꯁꯦ ꯑꯩꯅꯕꯨ ꯊꯦꯡꯅꯕꯗ ꯒꯨꯔꯨ ꯏꯁꯩꯁꯦ ꯐꯖꯩ ꯒꯨꯔꯨꯅ ꯁꯛꯄꯁꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯃꯗ ꯏꯁꯩ ꯇꯝꯅ ꯁ꯭ꯇꯦꯖ ꯃꯈꯥꯗꯒꯤ ꯒꯨꯔꯨꯅ ꯁꯛꯄꯁꯦ ꯌꯦꯡꯉꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯉꯥꯎꯖꯕꯗꯣ ꯀꯩꯅꯣꯝ ꯇꯧꯔꯤ ꯏꯁꯩ ꯁꯛꯑꯦ ꯍꯥꯏꯔꯗꯤ ꯂꯝ ꯂꯥꯛꯀꯦꯔꯥ ꯈꯣꯠꯀꯦꯔꯥ ꯌꯥꯎꯔꯦ ꯍꯥꯏꯔꯗꯤ ꯆꯠꯇꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯒꯤ ꯃꯅꯥꯛꯇ ꯕꯤꯠꯇꯨ ꯌꯥꯝꯅ ꯂꯩꯅ ꯁꯛꯆꯈꯤꯕꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯚꯣꯀꯦꯜꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯥ ꯁꯣꯔꯤꯒꯤꯀꯣ ꯃꯥꯒꯤ ꯚꯣꯀꯦꯜꯁꯤꯗ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯄ ꯇꯥꯕꯗ ꯍꯦꯛ ꯅꯨꯡꯉꯥꯏꯕ ꯂꯥꯎꯕꯗꯣ ꯑꯗꯨꯗꯣ ꯐꯖꯩꯌꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯁꯛꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯏꯔꯛꯈꯤꯕꯅꯤ ꯁꯨꯝ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯏꯁꯩꯁꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯤꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯩꯒꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯏꯁꯩ ꯊꯣꯏꯗꯣꯛꯄ ꯂꯩꯖꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯩꯇꯩꯗꯤ ꯃꯩꯅꯤ ꯁꯤꯈꯛ ꯉꯥꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯍꯣꯏ ꯑꯅꯧꯕ ꯑꯃꯅꯤ ꯁꯦꯝ ꯀꯟꯅ ꯑꯅꯧꯕꯁꯦ ꯗꯥꯖꯤꯠ ꯅꯤꯡꯊꯧꯖꯥꯀꯣ ꯗꯥꯖꯤꯠ ꯅꯤꯡꯊꯧꯖꯥꯅꯒ ꯇꯧꯔꯒ ꯃꯥꯅꯒ ꯁꯟꯖꯣꯒ ꯇꯧꯔꯒ ꯏꯁꯩ ꯁꯦꯝꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯁꯤꯃ ꯇꯧꯁꯤ ꯁꯨꯝ ꯑꯩꯗꯤ ꯀꯔꯤꯝ ꯈꯪꯗꯕꯅꯤꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯑꯗꯒꯤ ꯗꯥ ꯁꯣꯔꯤꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯁꯨ ꯁꯤ ꯇꯧ ꯁꯤ ꯆꯠꯂꯨ ꯁꯨꯃꯥꯏꯅ ꯁꯛꯀꯗꯧꯅꯤ ꯋꯥꯔꯤꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯁꯤꯡꯒꯔ ꯑꯩꯈꯣꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯝꯃꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯁꯦ ꯃꯣꯏꯅ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗꯗꯤ ꯈꯪꯗꯦꯕ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯁꯤꯅ ꯇꯧꯔꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯈꯔ ꯑꯩꯅ ꯏꯁꯩꯒ ꯈꯔ ꯆꯠꯄꯗ ꯅꯨꯡꯁꯤꯕꯤꯗꯅ ꯀꯧꯕꯤꯔꯛꯄ ꯑꯗꯒꯤ ꯗꯥ ꯁꯣꯔꯤꯅꯒ ꯃꯅꯤꯄꯨꯔꯗ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯁꯟꯒ ꯑꯣꯏꯔꯛꯄ ꯃꯇꯝꯁꯦ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤꯕꯗ ꯃꯣꯏꯅꯗꯤ ꯌꯥꯎꯍꯟꯅꯤꯡꯕ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯎ ꯂꯩꯇꯕ ꯃꯐꯝꯗ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯔꯧ ꯂꯩꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯅ ꯅꯨꯡꯁꯤꯕꯤꯗꯅ
ꯇꯦꯛ ꯑꯗꯨꯝ ꯏꯁꯩ ꯃꯤꯅ ꯁꯤꯟꯖꯕꯗ ꯈꯪꯅ ꯆꯥꯟꯅꯕꯒꯤꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯃꯤꯅ ꯅꯨꯡꯁꯤꯕꯤꯗꯅ ꯆꯠꯆꯕꯁꯦ ꯁꯤ ꯈꯛꯇꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯨꯒ ꯗꯗꯥꯗ ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯕꯁꯤꯅ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯒ ꯗꯗꯥꯒ ꯈꯣꯟꯖꯦꯜꯁꯦ ꯃꯥꯅ ꯊꯣꯛꯈ꯭ꯔꯦ. ꯅꯪꯅ ꯊꯣꯛꯈ꯭ꯔꯦ. ꯑꯗꯣ ꯗꯗꯥꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯏꯁꯩꯁꯦ ꯃꯌꯥꯝ ꯑꯃ ꯑꯣꯖꯥꯁꯤꯒꯤ ꯁꯛꯄꯤ ꯍꯥꯏꯕ ꯇꯥꯔꯦ. ꯍꯧꯖꯤꯛ ꯁ꯭ꯇꯦꯖꯇꯁꯨ ꯏꯁꯩ ꯈꯔ ꯆꯠꯄ ꯍꯧꯅꯔꯛꯄꯁꯦ ꯗꯗꯥꯅ ꯑꯣꯖꯥꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯣꯖꯥꯒꯤ ꯏꯁꯩꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯕ. ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯄꯦꯟꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ. ꯃꯁꯤ ꯊꯦꯡꯅꯖꯩꯌꯦꯕ. ꯑꯗꯣ ꯃꯁꯤꯗꯗꯤ ꯑꯣꯖꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯆꯠꯆꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯤꯅꯒ ꯗꯗꯥꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯛꯄ, ꯗꯗꯥꯗ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯄ, ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯄꯁꯦ ꯃꯁꯤꯗꯤ ꯗꯗꯥꯗ ꯀꯔꯤ ꯐꯥꯎꯏ? ꯗꯗꯥꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯐꯝꯗꯣ. ꯑꯗꯨꯏꯗꯤ ꯅꯨꯡꯉꯥꯏꯕꯩꯗꯤ ꯂꯩꯇ꯭ꯔꯦꯗ. ꯍꯥꯏꯗꯤ ꯃꯤꯒꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯤꯒꯤ ꯊꯥꯒꯠꯂꯛꯄꯗꯨꯅ ꯄꯩꯁꯥꯒ ꯎꯔꯛꯇꯕꯗꯣ. ꯄꯩꯁꯥ ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯑꯗꯨꯗꯒꯤ ꯑꯩꯅꯒ ꯌꯥꯝ ꯈꯟꯖꯈꯤꯕ ꯃꯪꯂꯥꯟ ꯑꯃꯈꯛ ꯑꯩꯒꯤ ꯂꯥꯏꯐꯇ ꯈꯟꯖꯈꯤꯕ ꯑꯃꯈꯛ ꯂꯩ. ꯗꯥꯁꯣꯏꯒꯤ ꯏꯁꯩ ꯁꯛꯏ ꯑꯗꯨꯝ ꯁꯛꯑꯒ ꯂꯥꯛꯄꯗꯨꯅ ꯑꯩꯁꯦ ꯃꯇꯝ ꯑꯃꯗ ꯏꯁꯩ ꯁꯛꯇ꯭ꯔꯤꯉꯩꯗ ꯃꯌꯥꯝꯒꯤ ꯒ꯭ꯔꯤꯟ ꯔꯨꯝ ꯂꯩꯕꯁꯦ ꯁꯤꯗ ꯁꯤꯡꯒꯔ ꯃꯌꯥꯝ ꯀꯣꯏꯁꯜꯂꯒ ꯐꯝꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅꯒ ꯂꯩꯕꯁꯦ ꯑꯩꯅ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯏꯁꯩ ꯇꯝꯕ ꯇꯥꯏꯃꯤꯡꯁꯤꯗꯀꯣ ꯍꯧꯒꯠꯂꯛꯄꯗ ꯑꯁ ꯀꯔꯝ ꯀꯥꯟꯗꯒ ꯑꯩꯈꯣꯏꯁꯦ ꯃꯤ ꯃꯔꯛꯇꯒ ꯁꯨꯃꯥꯏꯅꯒ ꯐꯪꯖꯗꯣꯏꯅꯣ ꯀꯥꯏꯅꯒ ꯋꯥꯈꯜꯗꯀꯣ ꯑꯗꯨꯝ ꯑꯗꯨ ꯐꯝꯃꯛꯑꯀꯥꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ. ꯑꯁ ꯍꯦꯛ ꯐꯝꯃꯀꯥꯟꯗ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯤꯁꯦ ꯊꯣꯛꯇꯕ ꯅꯠꯇꯦ. ꯃꯃꯥꯡꯗ ꯈꯟꯈꯤꯕꯩ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯕ. ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯃꯔꯛꯇ ꯈꯜꯂꯛꯄ ꯌꯥꯎꯏ. ꯑꯗꯩ ꯑꯗꯨꯝ ꯈꯜꯂꯒꯁꯨ ꯂꯩꯈꯤꯗꯣꯏꯅꯦꯕ. ꯑꯁ ꯑꯩꯁꯦ ꯏꯁꯩ ꯁꯛꯄ ꯃꯤꯅ ꯐꯝꯃꯤꯅꯤꯀꯣ ꯒꯥꯏ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯈꯟꯖꯔꯛꯄꯗꯣ. ꯑꯩꯅ ꯑꯁ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅꯒ ꯍꯥꯏꯕ ꯑꯃ ꯂꯩ. ꯅꯪ ꯏꯁꯩ ꯑꯩꯅ ꯆꯠꯂꯤꯁꯤꯗꯤ ꯀꯩꯅꯣꯅꯦꯕ ꯂꯝꯄꯥꯛꯇꯒꯨꯝꯕ ꯇꯧꯕ ꯑꯗ ꯃꯆꯥ ꯇꯧꯕ ꯂꯩꯗꯅꯀꯣ ꯌꯨꯝꯗꯒꯨꯝꯕ ꯇꯧꯕ ꯃꯤꯅ ꯀꯧꯕꯤꯔꯛꯄꯗ ꯆꯠꯄꯅꯦꯕ. ꯑꯩꯈꯣꯏ ꯃꯥꯅꯒ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒ ꯆꯠꯄ ꯃꯇꯝꯗ ꯗꯥꯁꯣꯏ ꯍꯣꯏ ꯗꯥꯁꯥꯟꯗ ꯍꯣꯏ ꯑꯗꯨꯝ ꯁꯤꯡꯒꯔ ꯃꯌꯥꯝꯅ ꯁꯛꯄꯁꯦ ꯇꯤꯚꯤꯗꯒ ꯁꯨꯝ ꯂꯥꯛꯑꯦꯅ STVꯗꯒ. ꯅꯪ ꯏꯁꯩ ꯆꯠꯂꯤꯁꯦ ꯁꯨꯛꯌꯥꯎ ꯌꯥꯎꯗꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ. ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯁ ꯌꯥꯝ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕꯤ ꯑꯗꯒꯤ ꯅꯨꯡꯁꯨ ꯅꯨꯡꯁꯤꯕ. ꯑꯁ ꯑꯩꯅꯒ ꯍꯥꯏꯅꯤ ꯍꯧꯒꯠꯂꯛꯇ ꯉꯥꯏꯒꯤꯗꯧꯔꯒꯦ ꯑꯩꯒꯤ ꯊꯥꯖꯖꯕꯗꯣ ꯑꯗꯨꯃꯥꯏꯅꯒ ꯑꯩꯅ ꯋꯥꯔꯤ ꯂꯤꯌꯦꯕ. ꯍꯣꯏ ꯇꯧꯔꯒ ꯑꯁ ꯍꯧꯖꯤꯛꯀꯥꯟ ꯑꯩꯅ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯒ ꯏꯔꯥꯡꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯃꯩꯇꯩꯒꯤ ꯃꯩꯅꯤ ꯁꯛꯄ ꯍꯧꯔꯛꯄꯁꯤꯗ ꯗꯥꯁꯗꯥꯟꯗ ꯍꯣꯏ ꯑꯁꯦꯡꯕꯗꯤ ꯗꯥꯁꯗꯥꯟꯗ ꯍꯣꯏ ꯒ꯭ꯔꯨꯞ ꯇꯧꯔꯒ ꯗꯥꯁꯗꯥꯟꯗꯒꯤ ꯍꯦꯛ ꯃꯌꯥꯝꯕ ꯗꯥꯄꯨꯔꯅꯥꯗ ꯍꯣꯏ ꯇꯧꯔꯒ ꯗꯥꯇꯣꯡ ꯍꯣꯏ ꯇꯧꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯂꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯗꯅꯀꯣ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯄꯣꯊꯥꯁꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯗꯒꯤꯁꯨ ꯑꯋꯥꯕꯁꯦ ꯀꯥꯎꯊꯣꯛꯁꯅꯨ ꯍꯥꯏꯗꯅ ꯇꯧꯕ. ꯑꯗꯨꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯅꯤꯡꯉꯤ. ꯑꯗꯨꯗꯤ ꯏꯁꯩꯒꯤ ꯇꯧꯔꯤꯕ ꯇꯥꯏꯃꯤꯡꯁꯤꯗ ꯁꯤꯗꯤ ꯐꯩꯅ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯤꯅ ꯃꯧꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯂꯩꯇꯦ. ꯍꯥꯏꯗꯤ ꯃꯤ ꯋꯥꯔꯤꯉꯩꯗꯨꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯍꯟꯖꯜꯂꯨꯕ ꯅꯠꯇꯦꯕ. ꯍꯥꯏꯗꯤ ꯃꯣꯏꯕꯨ ꯉꯥꯛꯇꯪ ꯄꯣꯊꯥꯍꯟꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯀꯥꯎꯊꯣꯛꯍꯟꯒꯦꯅ ꯆꯠꯄꯁꯤꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪꯅ ꯊꯣꯜꯂꯦ ꯇꯤꯝꯁꯤꯒꯤ ꯃꯃꯤꯡꯁꯦ. ꯍꯥꯏꯗꯤ ꯃꯐꯝꯗ ꯆꯠꯂꯒ ꯄꯨꯔꯥ ꯍꯣꯜ ꯗꯦꯗꯨꯃ ꯂꯩꯕ ꯅꯠꯇꯕ ꯉꯥꯛꯇꯪ ꯄꯨꯡ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯅꯤꯗꯪ ꯑꯣꯏꯔꯁꯨ ꯁꯤꯒꯤ ꯃꯐꯝꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯂꯩꯔꯦ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯆꯠꯂꯒ ꯇꯧꯁꯤ ꯍꯌꯦꯡꯅ ꯑꯗꯨ ꯇꯧꯁꯦꯅ ꯂꯣꯏ ꯂꯣꯏꯔꯛꯑꯀꯥꯟꯗ ꯇꯥꯏꯃꯤꯡꯁꯤꯗꯩꯁꯤꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯑꯃꯨꯛ ꯃꯣꯏꯁꯨ ꯂꯥꯟ ꯀꯥꯞꯄ ꯆꯠꯂꯤꯅꯤ ꯋꯥꯔꯤꯅꯤ ꯄꯣꯊꯥꯐꯝ ꯈꯪꯄꯣꯠꯇꯦ ꯋꯥꯔꯤ ꯃꯪꯗ ꯈꯪꯉꯦꯗꯣ ꯑꯗꯨ ꯇꯧꯗꯣꯏꯅꯦꯕ. ꯍꯥꯏꯗꯤ ꯏꯔꯥꯡꯁꯤꯅ ꯉꯁꯥꯏꯒꯤ ꯅꯨꯡꯗꯥꯡ ꯇꯧꯅꯔꯕꯅꯤꯅ ꯑꯗꯨꯒꯤꯁꯨ ꯈꯜꯂꯒ ꯑꯩꯈꯣꯏꯁꯦ ꯈꯟꯅꯔꯒ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯅꯠꯇꯕꯤꯗ ꯃꯣꯏꯒꯤꯁꯨ ꯉꯥꯛꯇꯪ ꯄꯣꯊꯥꯗꯨꯅ ꯗꯥꯁꯗꯥꯟ ꯂꯣꯏ ꯈꯪꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯔꯤ ꯈꯪꯅꯕ ꯃꯁꯦꯟ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯅꯦ. ꯁꯤꯒꯤ ꯌꯨꯅꯤꯠ ꯆꯠꯂꯒ ꯑꯩꯈꯣꯏ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯏꯁꯩ ꯃꯇꯦꯡ ꯇꯧꯔꯒ ꯁꯤꯗꯒꯤꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯇꯅ ꯇꯧꯔꯒꯀꯣ
ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤ ꯀꯩꯅꯣ ꯇꯧꯕꯁꯤ ꯈꯣꯠꯂꯁꯤ ꯃꯣꯏꯅ ꯅꯨꯡꯁꯤꯗꯅ ꯈꯔ ꯄꯤꯕꯤꯔꯛꯄ ꯊꯥꯕꯤꯔꯛꯄ ꯄꯩꯁꯥꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯊꯥꯎꯒꯤꯐꯥꯎ ꯌꯥꯎꯅ ꯀꯥꯏꯊꯣꯛꯇꯦꯕ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯁꯨ ꯀꯠꯊꯣꯛꯏꯅꯤꯅ ꯀꯠꯊꯣꯛꯑꯁꯤ ꯑꯗꯨꯒ ꯀꯠꯊꯣꯛꯄ ꯍꯥꯏꯗꯅ ꯀꯠꯊꯣꯛꯑꯁꯤ ꯍꯥꯏꯔꯒ ꯂꯥꯛꯏꯕ ꯄꯩꯁꯥꯁꯤ ꯐꯟꯁꯤꯅ ꯑꯃꯨꯛ ꯂꯩꯔꯒ ꯀꯩꯀꯩ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯑꯗꯒꯤ ꯆꯦꯡꯗꯪ ꯑꯣꯏꯔꯁꯨ ꯍꯋꯥꯏꯗꯪ ꯉꯥꯛꯄꯁꯤꯡ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯑꯃꯨꯛ ꯂꯝ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯃꯅꯨꯡ ꯍꯟꯖꯟꯕ ꯖꯒꯥꯗ ꯌꯥꯝꯅ ꯗꯦꯟꯖꯔ ꯑꯦꯔꯤꯌꯥ ꯔꯦꯗ ꯖꯣꯟꯗ ꯂꯩꯔꯤꯕ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯤꯗꯣꯏꯅꯦꯕ ꯃꯗꯨꯒꯤ ꯃꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯈꯤꯇꯪ ꯁꯤ ꯂꯥꯟ ꯂꯣꯏ ꯍꯥꯏꯕꯗꯤ ꯌꯥꯗꯦꯀꯣ ꯍꯥꯟꯅꯗꯧꯅ ꯗꯩꯗꯤ ꯈꯤꯇꯪ ꯐꯩꯌꯦꯅ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨ ꯈꯤꯇꯪ ꯐꯔꯛꯄꯁꯤꯗ ꯏꯁꯩ ꯃꯇꯦꯛ ꯇꯧꯗꯅ ꯑꯗꯒꯤ ꯁꯤꯗꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯈꯔ ꯇꯧꯕ ꯍꯧꯒꯠꯂꯛꯄꯁꯦ ꯁꯤ ꯈꯛꯇꯅꯦ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯕꯀꯣ ꯍꯥꯏꯗꯤ ꯁꯤꯃꯛꯇꯅ ꯁꯤ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗꯨꯒꯤ ꯏꯔꯥꯡꯗꯨꯒꯤ ꯑꯣꯏꯅ ꯁꯤꯃꯛꯇ ꯑꯩꯈꯣꯏ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯁꯤ ꯂꯧꯐꯝ ꯊꯣꯛꯏꯅ ꯀꯥꯏꯅꯒ ꯇꯧꯕꯗꯣ ꯑꯗꯨ ꯂꯩꯈꯤꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯁꯤꯕꯤꯗꯅ ꯇꯞ ꯇꯞꯅ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯔꯥꯎꯟꯁꯦ ꯃꯅꯤꯄꯨꯔꯁꯦ ꯔꯥꯎꯟ ꯆꯠꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯑꯩꯁꯦ ꯃꯤꯅ ꯈꯤꯇꯪ ꯎꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯂꯝꯕꯤꯗ ꯒꯥꯔꯤꯒ ꯊꯧꯔꯒ ꯒꯥꯔꯤ ꯃꯆꯥꯒ ꯊꯧꯔꯒ ꯑꯩꯗꯤ ꯀꯩꯝ ꯀꯣꯏꯒꯟꯗꯦꯕ ꯍꯥꯄꯦꯟꯁꯦ ꯆꯥꯄꯜ ꯑꯃ ꯇꯣꯡꯉꯒ ꯂꯝꯂꯣꯡꯗꯒ ꯁꯨꯝ ꯂꯥꯛꯄ ꯑꯗꯒꯤ ꯕꯖꯥꯔ ꯃꯅꯨꯡꯗꯒ ꯁꯨꯝ ꯒꯥꯔꯤ ꯃꯆꯥꯒ ꯊꯧꯔꯒ ꯆꯠꯄ ꯀꯥꯟꯗ ꯁꯨꯝꯀꯩ ꯍꯥꯏ ꯃꯌꯥꯝꯅ ꯃꯩꯇꯩꯗꯤ ꯏꯁꯩ ꯑꯃꯈꯛꯇꯪꯗ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯗꯤ ꯏꯁꯩ ꯃꯌꯥꯝꯗꯣ ꯂꯥꯏꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯍꯟ ꯑꯣꯏꯔꯕ ꯑꯣꯖꯥꯁꯤꯡ ꯑꯗꯒꯤ ꯏꯌꯥꯝꯕꯁꯤꯡ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯏꯁꯩꯗꯤ ꯃꯌꯥꯝꯅꯦꯕ ꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯛꯄꯗꯣ ꯑꯩꯉꯣꯟꯗ ꯑꯩꯉꯣꯟꯗ ꯂꯣꯏ ꯐꯥꯎꯋꯦꯕ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯆꯥꯕ ꯑꯩꯅ ꯁꯥ ꯍꯥꯎꯔꯗꯤ ꯃꯌꯥꯝ ꯆꯥꯕꯗꯤ ꯌꯥꯝ ꯍꯥꯎꯔꯝꯃꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯗꯥꯒꯤ ꯋꯥꯔꯤꯁꯤꯃꯁꯨ ꯑꯗꯣ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯏꯃꯥꯅꯒ ꯍꯪꯗꯅ ꯈꯣꯠꯇꯅ ꯗꯗꯥꯗ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯃꯃꯤꯁꯤ ꯎꯖꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯑꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯞꯄꯣꯔꯠꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯊꯝꯕꯤꯌꯨ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯁꯞꯄꯣꯔꯠ ꯑꯩꯅ ꯄꯥꯝꯖꯕꯁꯦ ꯁꯨꯝ ꯀꯩꯝ ꯍꯥꯏꯗ꯭ꯔꯦ ꯍꯥꯏꯗꯤ ꯏꯁꯩ ꯆꯠꯀꯦꯒ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕꯗꯗꯤ ꯁꯨꯝ ꯀꯩꯅꯣꯅꯦ ꯀꯥꯏꯅ ꯃꯣꯏ ꯃꯪꯒ ꯆꯞ ꯃꯥꯟꯅꯩꯕ ꯑꯩ ꯆꯠꯂꯅꯤ ꯑꯩ ꯏꯁꯩ ꯄꯥꯝꯖꯕꯅꯤꯅ ꯈꯣꯠꯄꯅꯤꯅ ꯍꯥꯏꯔꯒ ꯐꯦꯃꯤꯂꯤꯁꯨ ꯑꯗꯨꯝ ꯄꯨꯄꯨ ꯕꯕꯥꯁꯦ ꯏꯁꯩ ꯉꯥꯛꯇꯅꯦ ꯏꯁꯩ ꯍꯥꯏꯗꯤ ꯕꯕꯥ ꯍꯣꯏ ꯄꯨꯄꯨꯁꯤꯅ ꯑꯃꯨꯛ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯑꯗꯨꯒ ꯑꯩꯁꯤꯅ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯁꯩ ꯂꯝꯕꯤꯁꯤꯗꯤ ꯄꯨꯔꯥ ꯑꯅꯤ ꯊꯣꯛꯄꯤꯅꯦ ꯑꯗꯨꯅ ꯁꯞꯄꯣꯔꯠꯇꯤ ꯌꯥꯝ ꯇꯧꯋꯦ ꯑꯗꯣ ꯄꯨꯄꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗ ꯄꯨꯄꯨ ꯂꯩꯔꯤꯉꯩꯗꯒꯤ ꯏꯁꯩꯒ ꯇꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯏꯁꯩꯒ ꯉꯪꯉꯒ ꯁꯨꯝ ꯏꯔꯨꯖꯕ ꯈꯣꯠꯄꯗ ꯏꯁꯩꯒ ꯁꯛꯑꯒ ꯇꯧꯕꯁꯦ ꯁꯪꯒꯣꯏꯗꯒꯤ ꯑꯩꯈꯣꯏ ꯄꯨꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯏꯁꯩ ꯇꯧꯒꯗꯕꯗꯤ ꯅꯄꯥ ꯅꯠꯇꯦ ꯃꯆꯥꯅꯤꯅꯦꯅ ꯁꯨꯝ ꯐꯥꯒꯤꯒ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯐꯦꯃꯤꯂꯤꯗꯤ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩꯅ ꯆꯠꯄ ꯏꯁꯩꯒꯤ ꯂꯝꯕꯤꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯤ ꯑꯩ ꯏꯆꯦꯅ ꯄꯥꯝꯕ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯏꯅꯥꯎꯄꯤꯅ ꯄꯥꯝꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯃꯥꯏ ꯑꯄꯥꯝꯕꯁꯤꯗ ꯊꯥꯗꯣꯛꯑꯦꯕ ꯍꯣꯏ ꯁꯞꯄꯣꯔꯠ ꯄꯤꯕꯤꯕꯗꯣ ꯍꯥꯏꯗꯤ ꯗꯣꯛꯇꯔ ꯇꯝꯒꯗꯕꯗ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯃꯨ ꯌꯥꯄꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯃꯥꯅꯕꯨ ꯄꯥꯝꯖꯔꯗꯤ ꯇꯧꯖꯔꯁꯅꯨ ꯈꯣꯠꯆꯔꯁꯅꯨ ꯑꯗꯨꯃꯥꯏꯅ ꯇꯞ ꯇꯞꯅ ꯇꯧꯔꯒ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯦ ꯁꯞꯄꯣꯔꯇꯤꯞ ꯄꯤꯕ ꯑꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯃꯛ ꯇꯥꯖꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯝꯅ ꯂꯩ ꯐꯦꯃꯤꯂꯤꯅ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯇꯧꯕꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯂꯥꯛꯑꯒꯗꯤ ꯗꯗꯥ ꯑꯩꯈꯣꯏꯒꯤ ꯗꯗꯥꯅ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯑꯒꯁꯨ ꯃꯄꯨꯡ ꯐꯥꯅ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯝ ꯑꯅꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯄ ꯑꯥꯔꯇꯤꯁꯁꯤꯡꯗꯁꯨ ꯗꯗꯥꯒꯤ ꯑꯣꯏꯕ ꯃꯣꯠꯁꯦ ꯀꯔꯤ ꯄꯤꯕꯤꯅꯤꯡꯉꯤ ꯗꯗꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯀꯔꯤ ꯂꯩ ꯑꯩꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯇꯝꯃꯛꯄ ꯁꯥꯇ꯭ꯔꯅ ꯂꯣꯏ ꯈꯪꯒꯅꯤ ꯑꯣꯖꯥꯗ ꯀꯔꯤ ꯅꯦꯆꯔ ꯆꯜꯂꯤ ꯑꯣꯖꯥꯗ ꯍꯦꯛ ꯌꯧꯕꯒ ꯀꯩꯗꯧꯋꯤ ꯁꯤꯗꯤ ꯐꯥꯔꯁꯇ ꯌꯥꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯑꯃ ꯆꯪꯉꯤ ꯊꯛꯈꯥ ꯌꯦꯡꯕ ꯑꯃ ꯆꯪꯉꯤ ꯑꯗꯒꯤ ꯍꯣꯠꯅꯔꯤꯕ ꯄꯣꯠꯇꯣ ꯈꯤꯇꯪ ꯑꯣꯏꯗꯕ ꯌꯥꯗꯦꯅ ꯍꯣꯠꯅꯔꯗꯤ ꯑꯗꯨꯝ ꯑꯣꯏꯔꯔꯣꯏ ꯈꯜꯂꯒ ꯊꯕꯛꯁꯦ ꯑꯁ ꯑꯣꯏꯗꯧ ꯃꯥꯟꯗꯦꯗ ꯍꯥꯏꯇꯧꯔꯒ ꯑꯗꯨꯝ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯧꯔꯒꯗꯤ ꯏꯁꯩ ꯈꯛꯇꯒꯤ ꯅꯠꯇꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯅꯝꯕꯔ 1 ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯐꯖꯅ ꯆꯪꯉꯦ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯑꯃ ꯑꯣꯖꯥ ꯒꯨꯔꯨ
ꯅꯣꯅ ꯆꯠꯆꯕꯀꯣ ꯑꯗꯒꯤ ꯃꯇꯥꯡ ꯃꯇꯝꯒꯤ ꯌꯦꯡꯉꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯂꯩꯔꯁꯨ ꯀꯩꯅꯣꯝ ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯒꯦꯔꯥ ꯃꯍꯩ ꯇꯝꯕꯩꯗꯗꯤ ꯃꯇꯝ ꯂꯩꯇꯦ ꯀꯩꯅꯣꯝ ꯈꯪꯗ꯭ꯔꯁꯨ ꯍꯦꯛ ꯆꯪꯁꯤꯜꯂꯒ ꯕꯦꯕꯥꯔ ꯂꯩꯗꯅꯀꯣ ꯑꯣꯖꯥ ꯑꯩ ꯉꯁꯥꯏ ꯌꯨꯝ ꯂꯥꯛꯆꯔꯝꯃꯦ ꯑꯁꯤ ꯖꯒꯥꯁꯤ ꯀꯥꯎꯈ꯭ರೆ ꯑꯣꯖꯥ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯌꯥꯏ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯣꯖꯥꯗ ꯈꯪꯗꯕ ꯍꯪꯕꯁꯤꯃ ꯍꯣꯏ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯍꯣꯏ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯐꯣꯟꯗꯒ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯩꯅꯣꯝ ꯑꯣꯏꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯍꯦꯛ ꯃꯅꯥꯛꯇ ꯐꯝꯃꯀꯥꯟꯗ ꯅꯦꯅꯥꯒ ꯇꯥꯕꯗꯣ ꯍꯪꯅꯤꯡꯕꯁꯦ ꯍꯪꯅꯤꯡꯕ ꯂꯣꯏꯅꯃꯛ ꯊꯣꯛꯁꯨ ꯊꯣꯛꯇꯣꯏꯅꯤ ꯊꯣꯛꯇꯣꯏꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯣꯟ ꯑꯁꯤꯗꯤ ꯐꯣꯟꯅꯤ ꯃꯤꯅꯤꯠ 5-10 ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯅꯤ ꯑꯩꯅ ꯍꯪꯅꯤꯡ ꯃꯌꯥꯝ ꯃꯅꯥꯛꯇꯨꯗ ꯏꯁꯣꯔꯗꯨꯅ ꯐꯝꯃꯒ ꯂꯩꯔꯗꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯆꯦꯗ ꯐꯛꯂꯥꯡꯗ ꯊꯦꯛꯄ ꯏꯁꯣꯔꯁꯦ ꯁꯤꯗ ꯈꯣꯏꯔꯝꯕꯁꯦ ꯅꯤꯡꯖꯕꯩ ꯋꯥꯅꯦꯕ ꯑꯁꯦꯡꯕ ꯏꯁꯣꯔ ꯊꯣꯛꯂꯗꯤ ꯑꯩꯅ ꯅꯤꯗꯣꯏ ꯕꯣꯔ ꯃꯌꯥꯝꯁꯦ ꯀꯌꯥ ꯅꯤꯔꯅꯤꯗꯣ ꯐꯛꯂꯥꯡꯗ ꯊꯦꯠꯄꯗꯨꯕ ꯑꯩꯈꯣꯏꯁꯦ ꯅꯤꯅꯦꯕ ꯑꯗꯣ ꯉꯁꯥꯏ ꯐꯣꯟꯗꯗꯤ ꯐꯛꯂꯥꯡ ꯊꯦꯠꯄꯒꯨꯝꯕꯅꯦꯕ ꯑꯗꯣ ꯅꯤꯅꯤꯡꯉꯤ ꯄꯣꯠꯇꯣ ꯄꯤꯔꯛꯑꯒꯁꯨ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯗꯦꯗꯅ ꯑꯗꯣ ꯃꯅꯥꯛꯇꯨꯗ ꯍꯦꯛ ꯐꯝꯃꯕꯅꯤꯅ ꯍꯌꯦꯡꯒꯤꯐꯥꯎ ꯌꯥꯎꯅ ꯍꯪꯉꯁꯨ ꯌꯥꯔꯦ ꯉꯁꯤ ꯈꯛꯇꯪꯒꯤ ꯅꯠꯇ꯭ꯔꯁꯨ ꯍꯌꯦꯡꯒꯤꯐꯥꯎ ꯌꯥꯎꯅ ꯍꯌꯦꯡꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯊꯪ ꯍꯌꯦꯡ ꯇꯧꯁꯤ ꯉꯁꯤꯅ ꯉꯁꯤ ꯇꯧꯁꯤ ꯉꯝꯗꯦ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯃꯔꯛꯇ ꯑꯣꯖꯥ ꯀꯥꯟꯕꯤꯁꯣꯔꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦꯕ ꯐꯥꯒꯤꯁꯨ ꯌꯥꯝ ꯇꯧꯒꯜꯂꯤ ꯍꯩꯇꯕꯗ ꯃꯥꯏꯗꯤ ꯅꯨꯃꯤꯠ ꯍꯥꯏꯕ ꯂꯩꯇꯦ ꯇꯥ ꯑꯝꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯣ ꯅꯨꯡꯇꯤꯒꯤ ꯇꯥꯛꯄꯤꯒꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯣꯖꯥ ꯍꯣꯠꯅꯅꯤꯡꯉꯤꯈꯩ ꯇꯧꯒꯦ ꯍꯣꯏ ꯃꯥꯗꯤ ꯍꯣꯠꯅꯅꯤꯡꯉꯤꯈꯩ ꯂꯥꯛꯑꯣ ꯑꯩꯒꯤꯗ ꯑꯗꯨꯒꯤ ꯃꯇꯝ ꯍꯥꯏꯕ ꯂꯩꯇꯦ ꯄꯨꯡ ꯍꯥꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯕꯦꯁ ꯈꯥꯏꯗꯣꯛꯄꯁꯦ ꯐꯥꯔꯁ ꯏꯌꯔꯒꯤ ꯑꯣꯏꯒꯦꯔꯥ ꯁꯦꯀꯦꯟ ꯏꯌꯔꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯝꯕꯁꯦ ꯂꯣꯏꯅꯃꯛ ꯐꯝꯃꯤꯟꯅꯕ ꯌꯥꯏꯑꯕ ꯍꯣꯔꯦꯟ ꯑꯩꯒꯤ ꯂꯣꯏꯈ꯭ꯔꯦꯅ ꯆꯠꯈꯤꯗ꯭ꯔꯁꯨꯅꯦ ꯑꯩꯈꯣꯏꯗꯤ ꯌꯥꯎꯋꯦꯕ ꯌꯨꯝꯗ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯂꯩꯍꯧꯗꯗꯤ ꯃꯤꯒꯤ ꯑꯩꯈꯣꯏꯗꯤ ꯌꯥ ꯀꯥꯗ ꯇꯥꯗꯣꯏꯅꯦ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯂꯩꯔꯝꯕ ꯕꯦꯁ ꯑꯍꯟꯈꯩꯗꯣ ꯃꯣꯏꯅ ꯁꯛꯄ ꯇꯥꯗꯣꯏꯅꯤ ꯑꯗꯒꯤ ꯃꯣꯏꯅ ꯁꯛꯑꯒ ꯍꯌꯦꯡ ꯆꯤꯐꯥꯒ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯁꯛꯄꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯍꯥꯏꯗꯤ ꯀ꯭ꯂꯥꯁꯇ ꯋꯥꯡꯈꯠꯂꯛꯏ ꯃꯣꯏꯅ ꯇꯝꯕ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒ ꯑꯉꯥꯡ ꯃꯆꯥ ꯑꯩꯈꯣꯏꯅꯒ ꯇꯝꯕꯁꯤꯗꯤ ꯅꯣꯛꯅꯤꯡꯖꯥꯠꯅꯤ ꯏꯁꯩꯒꯤ ꯂꯝꯕꯤꯁꯦ ꯂꯥꯏꯔꯤꯛꯀꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯏꯁꯩꯒꯤ ꯂꯝꯕꯤꯁꯤꯗꯗꯤ ꯑꯉꯥꯡ ꯁꯨꯝ ꯋꯥꯡꯕ ꯀ꯭ꯂꯥꯁ 2 ꯀꯥꯔꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯇꯧꯃꯤꯟꯅꯗꯣꯏꯅꯦꯕ ꯃꯉꯣꯟꯗ ꯁꯥ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯁꯥ ꯍꯥꯏꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯅ ꯔꯨꯠꯇꯩ ꯍꯧꯔꯛꯇꯣꯏꯅꯤꯗꯅ ꯑꯗꯨꯅ ꯏꯁꯩꯒꯤꯗꯤ ꯀꯩꯗꯧꯒꯦ ꯇꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯦꯛꯖꯥꯝꯒ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯣꯖꯥꯅ ꯍꯥꯏ ꯁꯤꯟꯒꯅꯨꯀꯣ ꯁꯤꯟꯗꯕꯤꯗꯅꯦ ꯇꯧ ꯁꯤꯟꯅꯤꯡꯕ꯭ꯔꯣ ꯁꯤꯜꯂꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥ ꯊꯑꯣꯏ ꯄꯤꯊꯣꯔꯛꯀꯅꯦꯕ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯁꯤꯒ ꯇꯧꯔꯒ ꯅꯣꯏ ꯁꯤꯜꯂꯨ ꯍꯌꯦꯡ ꯅꯣꯏ ꯈꯪꯒꯗꯕꯗꯤ ꯂꯥꯏꯔꯤꯛꯅ ꯏꯔꯒ ꯄꯥꯁ ꯇꯧꯕꯅꯤ ꯏꯁꯩꯗꯗꯤ ꯏꯕ ꯉꯥꯛꯇꯅ ꯄꯥꯁ ꯇꯧꯔꯦ ꯅꯪ ꯍꯣꯔꯦꯟ ꯏꯔꯤꯕ ꯃꯀꯣꯛꯇ ꯑꯦꯗꯩꯅ ꯖꯦꯠ ꯐꯥꯎ ꯏꯔꯤꯗꯣ ꯍꯣꯔꯦꯟ ꯏꯁꯩ ꯑꯣꯏꯅ ꯁꯛꯑꯣ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯔꯛꯄꯁꯦ ꯅꯪ ABC ꯏꯔꯒ ABC ꯁꯛꯄ ꯍꯩꯇ꯭ꯔꯗꯤ ꯀꯥꯟꯅꯗꯦꯕ ꯐꯦꯜꯅꯦꯕ 100 ꯐꯪꯉꯁꯨ ꯑꯗꯣ ꯅꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯊꯤꯌꯔꯤꯁꯦ ꯑꯅꯤꯃꯛꯁꯦ ꯃꯥꯅ ꯆꯠꯇ꯭ꯔꯗꯤ ꯕꯦꯔꯥ ꯌꯥꯝ ꯀꯥꯕ ꯄꯣꯠꯅꯦ ꯃꯁꯦ ꯏꯁꯩꯁꯦ ꯑꯩꯈꯣꯏꯅꯒ ꯑꯍꯥꯟꯕ ꯆꯪꯕ ꯃꯇꯝꯗ ꯏꯁꯩ ꯇꯝꯕ ꯆꯠꯄ ꯃꯇꯝꯗ ꯀꯩ ꯈꯜꯂꯤ ꯍꯦꯛ ꯆꯪꯁꯤꯟꯕꯒ ꯏꯁꯩꯁꯦ ꯄꯞꯄꯒ ꯅꯪꯕꯨ ꯑꯁꯨꯝꯅ ꯁꯛꯀ ꯇꯝꯕꯤꯔꯛꯀꯗꯕ ꯃꯥꯟꯕꯗꯣ ꯑꯣꯟꯅ ꯇꯩꯅꯕꯤꯅꯦꯕ ꯁꯥꯔꯦꯒꯃꯥꯅ ꯇꯧꯔꯒ ꯍꯦꯛꯇ ꯑꯣꯟꯅ ꯇꯩꯅꯕꯤꯗꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯗꯨꯅ ꯑꯃ ꯏꯁꯩꯗ ꯇꯝꯕꯤꯔꯛꯇꯕ ꯏꯁꯩꯗ ꯇꯝꯕꯤꯔꯛꯀꯗꯕ ꯑꯣꯏꯅꯤꯡꯕꯗꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅꯒ ꯏꯊꯣꯛꯑꯒ ꯁꯩꯔꯦꯡꯒꯤ ꯑꯉꯥꯡ ꯑꯃꯗ ꯁꯩꯔꯦꯡ ꯑꯃ ꯄꯥꯎ ꯀꯥꯏꯅ ꯄꯤꯁꯜꯂꯒ ꯁꯩꯔꯦꯡꯁꯦ ꯈꯣꯠꯂꯒ ꯁ꯭ꯇꯦꯖ ꯊꯣꯛꯄꯒꯤ ꯋꯥꯈꯜꯗꯨꯅꯦꯕ ꯑꯩꯈꯣꯏ ꯈꯜꯂꯨꯏꯁꯤꯅ ꯑꯗꯨꯗꯩꯗꯤ ꯁꯤꯗꯤ ꯌꯥꯝꯅ ꯄꯪꯂꯥꯏ ꯂꯥꯏꯕ ꯊꯕꯛꯇꯤ ꯀꯣꯟꯅ ꯆꯪꯉꯨꯔꯒꯗꯤ ꯃꯒꯨꯟꯁꯦ ꯈꯪꯂꯛꯄ ꯑꯗꯨꯕꯨ ꯄꯥꯝꯃꯃꯤꯅ ꯇꯧꯒꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯇꯧꯈꯤꯌꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯍꯣꯠꯅꯕ ꯌꯥꯝ ꯆꯪꯉꯝꯃꯦ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯁꯤꯗꯤ ꯂꯦꯕꯔ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯁꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯗꯤ ꯂꯦꯕꯔ ꯌꯥꯝ ꯆꯪꯉꯦ ꯑꯗꯨꯒ ꯄꯦꯁꯦꯟ ꯑꯣꯏꯕ ꯑꯃ ꯆꯪꯉꯦ ꯑꯗꯣ ꯈꯥꯡꯕ ꯀꯟꯗ꯭ꯔꯗꯤ ꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯊꯕꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯋꯥꯍꯪ ꯂꯥꯛꯆꯒꯦ ꯗꯗꯥꯗꯒꯤ ꯑꯩꯅ ꯈꯪꯅꯤꯡꯕꯁꯦ ꯁꯨꯝ ꯗꯗꯥꯅ ꯁꯤꯒꯤ ꯖꯔꯅꯤꯁꯦ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯁ꯭ꯇꯦꯖꯇꯒ ꯀꯥꯔꯒ ꯊꯣꯛꯂꯛꯄ ꯑꯗꯩ ꯁ꯭ꯇꯦꯖꯇ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯒ ꯄꯔꯐꯣꯔꯝꯒ ꯇꯧꯔꯛꯄ ꯃꯁꯤ ꯗꯗꯥꯗ ꯀꯔꯤ ꯐꯥꯎꯏ ꯊꯃꯣꯏꯗ
ꯑꯗꯨꯒ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁꯇꯒ ꯑꯗꯨꯝ ꯀꯥꯎꯕꯒ ꯉꯝꯃꯣꯏꯗꯕ ꯊꯧꯗꯣꯛꯀ ꯊꯣꯛꯈꯤꯕ ꯑꯗꯨꯝ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯃꯇꯧ ꯇꯝꯃꯒ ꯏꯁꯩ ꯁꯛꯂꯛꯄ ꯃꯇꯝꯁꯤꯗ ꯉꯁꯤꯗꯤ ꯀꯔꯤ ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯊꯦꯡꯅꯩ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯁ꯭ꯇꯦꯖꯁꯦ ꯀꯥ ꯀꯥꯟꯗꯗꯤ ꯑꯁ ꯑꯍꯥꯟꯕꯒ ꯁ꯭ꯇꯦꯖꯇꯒ ꯊꯣꯛꯄꯁꯦ ꯑꯁ ꯀꯪꯂꯥꯁꯦ ꯂꯣꯏꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯈꯥꯗ ꯐꯝꯍꯧꯔꯤꯁꯤꯗꯤ ꯄꯨꯔꯥ ꯐꯨꯜ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯤꯡꯒꯔ ꯉꯥꯛꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯒꯤ ꯗꯥꯁꯣꯏꯒꯤ ꯒꯨꯔꯨꯒꯤ ꯏꯁꯩ ꯁꯛꯄ ꯃꯇꯝꯁꯤꯗ ꯏꯚꯟ ꯒꯨꯔꯨꯒ ꯂꯩꯕ ꯌꯥꯎꯋꯦ ꯑꯩꯅ ꯁꯛꯏꯉꯩꯗ ꯇꯥꯔꯝꯒꯅꯤꯁꯨ ꯀꯔꯤꯒꯤꯁꯨ ꯇꯥꯔꯣꯏꯗꯣꯏꯅꯣ ꯁꯣꯏꯈꯤꯗ꯭ꯔꯅꯦ ꯑꯩ ꯁꯛꯏꯁꯤꯗ ꯁꯣꯏꯕ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯀꯩ ꯍꯥꯏꯅꯈꯤꯗꯣꯏꯅꯣꯒ ꯈꯟꯕ ꯇꯥꯏꯃꯤꯡꯒ ꯌꯥꯎꯋꯦ ꯑꯗꯨꯒ ꯁ꯭ꯇꯦꯖꯀꯤ ꯑꯣꯏꯅꯗꯤ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕꯕꯨ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕꯁꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯗꯤ ꯂꯥꯏꯐꯅ ꯂꯩꯔꯒꯁꯨ ꯀꯥꯎꯔꯔꯣꯏꯗꯕ ꯄꯣꯠ ꯑꯣꯏꯕꯀꯣ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯥꯔꯛꯄ ꯃꯇꯝꯗꯒ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯅꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯥꯕꯗꯨꯗꯤ ꯑꯇꯣꯞꯄ ꯁꯥꯏꯗ ꯊꯝꯃꯒ ꯀꯥꯈꯠꯂꯒ ꯁꯨꯝ ꯁꯤ ꯌꯥꯝ ꯇꯥꯡꯅꯁꯨ ꯊꯣꯛꯀꯜꯂꯦꯕ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯂꯦꯞꯄꯒ ꯍꯦꯟꯁꯦꯛꯀ ꯃꯈꯥꯗ ꯍꯦꯟꯁꯦꯛꯀ ꯇꯧꯔꯒ ꯄꯩꯁꯥ ꯁꯤꯗꯤ ꯀꯃꯟ ꯑꯣꯏꯔꯦꯗꯅ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯌꯨꯝꯕꯨꯁꯤꯅꯒ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯖꯁ ꯍꯛꯀ ꯇꯧꯔꯝꯃꯒ ꯃꯊꯪ ꯌꯥꯝ ꯊꯤ ꯐꯖꯩ ꯀꯥꯏꯅ ꯅꯥꯒꯟꯗꯒ ꯄꯣꯛꯄ ꯊꯥꯁꯦ ꯁꯤꯗꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯑꯦ ꯁꯤꯁꯦ ꯑꯩꯅ ꯍꯦꯛ ꯏꯁꯩ ꯁꯛꯂꯛꯄꯗꯩ ꯉꯁꯤꯐꯥꯎ ꯂꯥꯛꯄꯗ ꯀꯨꯝꯊꯔꯒꯕꯨꯗꯤ ꯃꯌꯥꯝ ꯐꯩ ꯈꯣꯠꯂꯦꯅꯒ ꯇꯧꯕꯗꯤ ꯑꯃꯅꯤꯗꯅ ꯑꯗꯨꯒ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕꯤꯅꯤꯀꯣ ꯑꯩꯅ ꯀꯥꯎꯕ ꯉꯝꯖꯗꯕ ꯑꯩꯅ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯦ ꯀꯌా ꯀꯥꯎꯁꯨ ꯀꯥꯎꯒꯟꯗꯦꯕ ꯀꯥꯈꯠꯂꯛꯑꯒ ꯑꯁ ꯅꯪ ꯌꯥꯝ ꯐꯖꯅ ꯁꯛꯑꯦ ꯑꯗꯨ ꯇꯧꯕ ꯀꯥꯏꯅ ꯇꯧꯔꯒ ꯑꯁ ꯃꯇꯦꯛ ꯑꯃꯒ ꯇꯪ ꯃꯇꯦꯛ ꯑꯃ ꯁꯛꯑꯝꯃꯨ ꯀꯥꯏꯅ ꯃꯥꯅꯒ ꯁꯛꯑꯝꯃꯒꯀꯣ ꯑꯁ ꯑꯩ ꯍꯩꯇ꯭ꯔꯦ ꯅꯪ ꯁꯛꯑꯣ ꯍꯥꯏꯔꯒ ꯇꯥꯔꯝꯃꯒ ꯁꯨꯝ ꯂꯩꯗꯅꯀꯣ ꯊꯧꯅꯥ ꯄꯤꯕꯤꯔꯝꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯩꯒꯤꯗꯤ ꯁ꯭ꯇꯦꯖꯇ ꯄꯔꯐꯣꯔꯝ ꯇꯧꯕꯗ ꯅꯨꯡꯉꯥꯏꯕꯁꯦ ꯑꯇꯩ ꯑꯋꯥꯕ ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯨꯗꯣꯡ ꯆꯥꯗꯕꯒꯗꯤ ꯊꯦꯡꯅꯩ ꯃꯁꯤꯁꯨ ꯊꯝꯕꯤꯌꯣ ꯏꯁꯩ ꯆꯠꯄꯗ ꯈꯨꯗꯣꯡ ꯆꯥꯗꯕꯗꯤ ꯌꯥꯝ ꯊꯦꯡꯅꯕꯗꯤ ꯑꯁ ꯑꯗꯨꯁꯨ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕꯒꯤ ꯌꯥꯎꯔꯦ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕꯁꯤꯃ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯣ ꯉꯁꯤꯒꯤ ꯁꯤꯁꯦ ꯑꯩꯅ ꯁꯤ ꯀꯥꯎꯔꯣꯏꯗꯣꯏꯅꯦ ꯅꯨꯃꯤꯠꯁꯦ ꯃꯣꯏꯔꯥꯡ ꯁꯣꯝ ꯁꯥꯏꯗꯇ ꯆꯠꯂꯒ ꯈꯣꯔꯗꯥꯛ ꯑꯁꯣꯝꯗ ꯆꯠꯂꯒ ꯏꯁꯩꯁꯦ ꯇꯧꯕ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯇꯥꯕ ꯅꯣꯡꯁꯦ ꯀꯟꯅ ꯇꯥꯕꯗꯩꯗꯤ ꯑꯗꯨꯝ ꯈꯨꯀꯟ ꯊꯤꯅ ꯀꯜꯂꯦ ꯁꯨꯝ ꯋꯦꯄꯔ ꯍꯥꯏꯕꯗꯒ ꯎꯗꯕꯤ ꯅꯣꯡꯁꯦ ꯑꯁ ꯀꯔꯤ ꯅꯣꯡꯅꯣꯅꯦ ꯈꯥꯛ ꯂꯥꯎꯕꯁꯨ ꯌꯥꯝ ꯇꯧꯕ ꯒꯥꯔꯤꯁꯦ ꯁꯨꯝ ꯊꯧꯔꯛꯑꯒ ꯀꯨꯝꯕꯤꯗꯩꯅ ꯃꯣꯏꯔꯥꯡꯐꯧꯒꯤ ꯃꯔꯛꯀꯤꯗ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯃ ꯂꯩ ꯑꯁ ꯑꯩ ꯆꯠꯂꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯌꯦꯡꯉꯝꯗꯣꯏꯅꯦ ꯑꯗꯨꯏ ꯂꯝꯍꯥꯡꯁꯤꯗꯀꯣ ꯒꯥꯔꯤꯁꯦ ꯂꯦꯞꯊꯣꯛꯈ꯭ꯔꯕ ꯑꯁ ꯏꯊꯟꯇꯁꯨ ꯆꯠꯄ ꯅꯣꯡꯗꯩꯗꯤ ꯑꯩꯁꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯒꯥꯔꯤꯁꯦ ꯄꯨꯔꯥ ꯏꯟꯖꯤꯟꯁꯦ ꯁꯤꯖ ꯇꯧꯁꯟꯈꯤꯕꯒꯤ ꯇꯥꯏꯞ ꯇꯧꯔꯦ ꯑꯗꯨꯗꯩ ꯁꯣ ꯊꯥꯕ ꯈꯣꯠꯄ ꯑꯃꯐꯥꯎ ꯆꯠꯇ꯭ꯔꯦ ꯑꯩꯁꯦ ꯑꯁ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯗ ꯑꯩ ꯅꯣꯡ ꯃꯔꯛꯁꯤꯁꯨ ꯀꯩꯗꯧꯅꯤ ꯑꯩꯅ ꯏꯜꯂꯒ ꯍꯧꯅꯦꯁꯨ ꯅꯠꯇ꯭ꯔꯦ ꯏꯟꯖꯤꯟ ꯁꯦꯝꯕ ꯍꯩꯕꯁꯨ ꯅꯠꯇꯦ ꯀꯩꯗꯧꯗꯣꯏꯅꯣꯗ ꯁꯤꯗꯤ ꯍꯥꯏ ꯃꯤꯡꯖꯦꯜꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯁꯦꯝꯒꯦꯅ ꯃꯤꯡꯖꯦꯜ ꯈꯤꯇꯪ ꯀꯥꯍꯜꯂꯦ ꯃꯊꯛꯀꯤꯁꯦ ꯁꯣꯔ ꯍꯣꯟꯅꯅꯕꯅꯤꯅ ꯆꯤꯡꯈꯠꯂꯒ ꯂꯣꯏ ꯇꯧꯁꯜꯂꯒ ꯑꯁ ꯇꯨꯝꯃꯒ ꯂꯩꯈꯤꯕꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯣꯏ ꯂꯩꯀꯥꯏ ꯃꯤꯅ ꯒꯥꯔꯤ ꯈꯥꯝꯃꯕꯅꯤꯅ ꯑꯗꯨꯋꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯍꯥꯏꯇꯥꯔꯦꯅꯦ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯁꯤꯗ ꯒꯥꯔꯤ ꯈꯥꯝꯃꯤꯁꯤꯕꯣꯅ ꯑꯍꯟ ꯑꯃꯅ ꯅꯣꯡꯉꯥꯜꯂꯛꯄꯅꯦꯕ ꯄꯨꯡ 6ꯀ ꯇꯥꯔꯛꯄꯩ ꯑꯗꯨꯋꯥꯏꯗꯨꯅꯦꯕ ꯑꯗꯨꯗꯩ ꯑꯩꯁꯦ ꯑꯁ ꯑꯗꯩ ꯒꯥꯔꯤ ꯌꯥꯗ꯭ꯔꯤꯁꯤꯅ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯊꯧꯗꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯑꯍꯟꯁꯤꯅ ꯊꯣꯡꯗ ꯄꯣꯛ ꯊꯤꯜꯂꯛꯑꯦ ꯑꯩꯁꯦ ꯌꯥꯝ ꯇꯥꯒꯟꯗꯦꯕ ꯑꯩꯁꯦ ꯇꯨꯝꯈ꯭ꯔꯗꯤ ꯑꯗꯨꯅ ꯑꯁ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯑꯩꯅ ꯃꯥꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯉꯔꯥꯡ ꯒꯥꯔꯤ ꯌꯥꯈꯤꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯏꯟꯖꯤꯟꯁꯦ ꯁꯣ ꯊꯥꯕꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯐ꯭ꯌꯨꯁ ꯆꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏ ꯐꯔꯦ ꯂꯥꯛꯑꯣ ꯍꯥꯏꯔ ꯃꯥꯏ ꯒꯥꯔꯤ ꯃꯆꯥ ꯂꯥꯛꯑꯦ ꯒꯥꯔꯤ ꯃꯆꯥꯗ ꯌꯣꯄꯥꯛ ꯑꯃ ꯃꯃꯥꯡꯗ ꯐꯩꯔꯒꯀꯣ ꯑꯗꯨꯗ ꯑꯩꯒꯤ ꯑꯉꯥꯡ ꯑꯃ ꯂꯩ ꯑꯗꯨꯗ ꯌꯦꯡꯍꯜꯂꯒꯦ ꯅꯪ ꯒꯥꯔꯤꯁꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯋꯥꯔꯛꯁꯣꯞꯀꯤ ꯃꯤ ꯑꯃ ꯇꯧꯔꯒ ꯌꯦꯡꯍꯜꯂꯦ ꯌꯥꯝ ꯂꯨꯕꯗꯤ ꯑꯣꯏꯔꯝꯗꯦ ꯐ꯭ꯌꯨꯁ ꯆꯥꯔꯒ ꯂꯣꯏꯅꯃꯛ ꯃꯨꯠꯈꯤꯕ ꯂꯩꯗꯅ ꯑꯗꯨ ꯑꯣꯏꯔꯝꯃꯦ ꯑꯗꯨ ꯃꯣꯏ ꯁꯦꯝꯕꯤꯔꯦ ꯑꯩꯅ
ꯄꯩꯁꯥꯒ ꯄꯤꯌꯦ ꯄꯩꯁꯥ ꯄꯤꯌꯦ ꯑꯁ ꯁꯤ ꯐ꯭ꯌꯨꯁ ꯍꯥꯞꯄꯩꯕꯨ ꯀꯩꯗꯧꯋꯦꯒꯦ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯌꯥꯔꯦ ꯆꯠꯂꯣ ꯈꯣꯠꯂꯣ ꯁꯣꯏꯗꯅ ꯈꯔ ꯇꯠꯂꯣꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯌꯧꯔꯦ ꯉꯁꯥꯏꯒꯤ ꯏꯁꯩꯁꯤꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯑꯍꯤꯡꯁꯤꯃꯁꯨ ꯑꯗꯨꯝ ꯂꯦꯟꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯑꯗꯩ ꯅꯨꯃꯤꯠꯁꯤꯗ ꯑꯃꯨꯛ ꯃꯤ ꯑꯩꯅ ꯆꯠꯃꯤꯟꯅꯒꯗꯕ ꯍꯥꯏꯕꯗꯤ ꯁꯨꯝ ꯂꯩꯍꯧꯔꯤꯕ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡꯗꯣ ꯆꯠꯃꯤꯟꯅꯒꯗꯕꯗꯨꯁꯨ ꯃꯣꯏꯗꯤ ꯂꯩꯍꯧꯔꯤꯕꯅꯤꯗꯅ ꯑꯩꯅ ꯂꯥꯛꯑꯕꯅꯤꯅ ꯃꯣꯏꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯒꯗ꯭ꯔꯁꯨ ꯐꯣꯟꯁꯤꯁꯨ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯕꯤ ꯑꯗꯩ ꯆꯥꯔꯖꯔꯁꯨ ꯄꯣꯔꯛꯑꯝꯗꯕꯤ ꯄꯨꯔꯥ ꯅꯨꯃꯤꯠꯁꯦ ꯄꯨꯔꯥ ꯀꯩꯅꯣꯅꯦꯕ ꯑꯗꯨꯝ ꯊꯣꯛꯑꯗꯅ ꯇꯝꯈꯤꯕꯁꯦ ꯃꯤꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯥꯎ ꯄꯤꯒꯗꯕꯁꯨ ꯀꯅꯥ ꯄꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯃꯗ ꯑꯁ ꯌꯨꯝꯗꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯝꯕ ꯐꯤꯕꯝꯗꯣ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯥ ꯃꯊꯟꯇꯁꯨ ꯑꯣꯏꯔꯒ ꯑꯃꯈꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯈꯟꯗ꯭ꯔꯦ ꯍꯥꯏꯗꯤ ꯊꯦꯡꯅꯒ ꯁꯨꯝ ꯍꯜꯂꯛꯄꯁꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯊꯦꯡꯅ ꯍꯜꯂꯛꯏꯅꯤ ꯐꯣꯟꯗꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯐꯣꯟꯗꯤ ꯃꯇꯥꯡ ꯆꯥ ꯇꯧꯔꯛꯀꯅꯤ ꯇꯧꯔꯒ ꯊꯦꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯈꯠꯄꯗꯨ ꯀꯌꯥ ꯈꯔꯗꯤ ꯐꯩꯌꯦꯕ ꯑꯩꯈꯣꯏ ꯃꯥꯍꯣꯏꯁꯦ ꯑꯍꯥꯟꯕꯗꯗꯤ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯗꯨꯗ ꯑꯩꯅ ꯆꯠꯄꯅꯦ ꯍꯥꯏꯔꯕꯅꯤ ꯐꯣꯟꯗꯣ ꯆꯠꯈꯤꯗ꯭ꯔꯕꯅꯤꯅ ꯄꯥꯈꯠꯂꯦꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒ ꯐꯣꯟ ꯇꯧꯔ ꯂꯩꯔꯤꯅꯤ ꯅꯨꯃꯤꯠꯁꯤꯃ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯥꯡꯅꯔꯒ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯐꯣꯟꯁꯨ ꯆꯠꯇꯦ ꯑꯗꯨ ꯇꯧꯔꯒ ꯀꯔꯤ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯕꯗꯣ ꯑꯩꯈꯣꯏ ꯗꯗꯥ ꯍꯣꯏ ꯑꯗꯨꯝ ꯂꯩꯕꯅꯤꯅꯀꯣ ꯃꯣꯏꯅꯒ ꯑꯁ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯀꯃꯥꯏꯅ ꯇꯧ ꯄꯥꯈꯠꯅꯩ ꯐꯣꯟ ꯇꯧ ꯌꯥꯗ꯭ꯔꯥ ꯈꯣꯠ ꯌꯥꯗ꯭ꯔꯥ ꯐꯣꯟꯁꯨ ꯌꯥꯗ꯭ꯔꯦ ꯕꯦꯇ꯭ꯔꯤꯗꯨ ꯌꯥꯎꯈꯤꯗꯕ ꯆꯥꯔꯖꯔ ꯃꯔꯤꯁꯨ ꯄꯨꯈꯤꯗꯕꯩꯅꯤ ꯉꯔꯥꯡꯗꯣ ꯏꯊꯟꯗꯁꯨ ꯆꯠꯂꯨꯔꯦ ꯉꯔꯥꯡ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦ ꯑꯁ ꯃꯊꯪꯗꯩꯗꯤ ꯑꯗꯨ ꯆꯠꯂꯝꯗꯥꯏꯗ ꯀꯥꯎꯗꯅꯕꯗꯣ ꯍꯥꯟꯅ ꯆꯦꯛ ꯇꯧꯔꯒ ꯆꯠꯂꯣ ꯈꯣꯠꯂꯣ ꯍꯥꯏ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗꯩꯗꯤ ꯄꯥꯛ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯖꯕꯗꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯣꯏꯗ ꯇꯥꯕ ꯋꯥꯅꯦꯕ ꯍꯦꯛ ꯍꯛꯊꯦꯡꯅ ꯊꯦꯡꯅꯔꯒꯗꯤ ꯑꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯅꯨꯃꯤꯠꯇꯨ ꯂꯝꯍꯥꯡꯒ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯈꯨꯗꯣꯡꯊꯤꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯉꯥꯛꯇꯅꯦꯕ ꯀꯤꯕꯗꯤ ꯇꯣꯛꯈ꯭ꯔꯣꯕ ꯃꯧꯗ ꯅꯣꯡꯉꯥꯟꯕꯨ ꯑꯩꯅ ꯂꯦꯟꯕꯗ ꯋꯥꯒꯗꯕꯗꯣ ꯃꯗꯨꯒꯤ ꯈꯟꯕꯗ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯝꯍꯥꯡꯒ ꯑꯣꯏꯔꯦ ꯃꯤ ꯂꯥꯏ ꯐꯠꯇꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯤ ꯐꯠꯇꯕ ꯑꯃꯨꯛ ꯋꯥꯔꯤꯅꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯀꯥꯏꯅꯒ ꯁꯨꯝ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗ ꯃꯔꯛ ꯊꯠꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯏꯁꯩ ꯑꯃ ꯅꯤꯡꯁꯤꯡꯁꯦ ꯗꯗꯥꯒꯤ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯖꯕ ꯑꯣꯖꯥ ꯒꯨꯔꯨꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯃꯔꯛ ꯊꯠꯅ ꯑꯗꯨꯝ ꯏꯁꯩ ꯑꯃꯁꯨ ꯅꯤꯡꯁꯤꯡꯁꯦ ꯏꯁꯩꯁꯦ ꯗꯥꯁꯣꯔꯤꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯃꯈꯛ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯅ ꯉꯪꯈꯤꯕ ꯏꯁꯩ ꯑꯃꯈꯛ ꯂꯩ ꯏꯁꯩꯁꯤꯃ ꯃꯌꯥꯝꯒꯤ ꯈꯨꯗꯣꯜ ꯇꯧꯕꯤꯔꯣ ꯍꯣꯏ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯁꯛꯀꯦ ꯐꯨꯜ ꯅꯠꯇ꯭ꯔꯁꯨ ꯃꯇꯦꯛ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯇꯦꯛꯇꯣ ꯑꯩꯅ ꯁꯛꯆꯒꯦꯕ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯁꯥꯎꯔꯤꯕ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒꯗꯤ ꯅꯣꯛꯀꯗ꯭ꯔꯥ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯤꯔꯝꯈꯣ ꯇꯨꯃꯤꯟ ꯆꯠꯈꯤꯕꯗꯤ ꯌꯥꯔꯣꯏ ꯅꯤꯡꯁꯤꯡꯂꯒ ꯏꯗꯣꯝ ꯀꯞꯅꯤꯡꯉꯤ ꯁꯥꯎꯔꯒ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯣ ꯂꯩꯁꯛ ꯍꯦꯜꯂꯤꯕꯤ ꯂꯩꯔꯥꯡ ꯂꯩꯅꯥꯂꯛꯇ ꯂꯣꯠꯀꯦ ꯈꯟꯈꯤꯅꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯁꯥꯎꯔꯤꯕ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒꯗꯤ ꯅꯣꯛꯀꯗ꯭ꯔꯥ ꯊꯥꯒꯠꯆꯔꯤ ꯗꯗꯥ ꯑꯩꯈꯣꯏꯒꯤ ꯗꯗꯥꯒꯤ ꯈꯣꯟꯖꯦꯜꯁꯤꯃꯛꯀ ꯗꯗꯥꯒꯁꯨ ꯌꯥꯝ ꯆꯥꯟꯅꯕꯗꯨꯁꯨ ꯑꯣꯏꯔꯦ ꯑꯗꯒꯤ ꯗꯗꯥꯒꯤ ꯄꯨꯟꯁꯤꯁꯤꯃꯗꯤ ꯌꯥꯝꯅ ꯇꯨꯡꯒꯤꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯐ꯭ꯌꯨꯆꯔ ꯑꯃꯈꯛꯇꯤ ꯎꯕ ꯐꯪꯖꯔꯦ ꯂꯥꯏ ꯍꯤꯔꯝꯁꯤꯗ ꯅꯧꯅ ꯁꯤꯒꯤ ꯂꯥꯏꯁꯤꯗ ꯅꯧꯅ ꯆꯪꯉꯛꯄꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯇꯨꯡꯒꯤ ꯑꯁꯥꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯥꯎꯅ ꯊꯝꯖꯔꯤꯕꯅꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯊꯥꯖꯕꯁꯤꯁꯨ ꯗꯗꯥꯅ ꯃꯥꯡꯍꯟꯕꯤꯗꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯒꯤ ꯁꯥꯏꯗꯒꯤ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯗꯗꯥꯅ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯟꯕꯤꯔꯛꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯗꯗꯥꯒꯤ ꯑꯣꯏꯕ ꯐ꯭ꯌꯨꯆꯔꯒꯤ ꯚꯤꯖꯟ ꯑꯃꯈꯛꯇꯤ ꯎꯔꯝꯃꯅꯤ ꯃꯁꯤ ꯗꯗꯥꯅ ꯀꯔꯤ ꯀꯔꯤ ꯒꯣꯜꯁ ꯊꯝꯕꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯗꯗꯥꯅ ꯀꯔꯤ ꯀꯔꯤ ꯇꯧꯒꯦ ꯀꯥꯏꯅꯒ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯏꯁꯩꯁꯦ ꯌꯥꯔꯤꯈꯩ ꯑꯩꯗꯤ ꯉꯝꯃꯤꯈꯩꯗꯤ ꯑꯍꯟ ꯑꯣꯏꯕ ꯍꯧꯖꯤꯛ ꯑꯍꯟ ꯑꯣꯏꯕ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯂꯩꯔꯤꯁꯦ
ꯉꯝꯃꯤꯈꯩꯗꯤ ꯃꯣꯏꯒꯤꯁꯨ ꯁꯥꯇ꯭ꯔ ꯂꯩꯔꯝꯒꯅꯤ ꯑꯩꯒꯤꯁꯨ ꯃꯤꯒꯤꯁꯨ ꯍꯥꯏꯗꯤ ꯅꯦꯛꯁ ꯕꯥꯏ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯍꯦꯛ ꯉꯝꯃꯤꯐꯧ ꯑꯩꯒꯤ ꯂꯥꯁ ꯂꯦꯚꯦꯜꯗꯨꯐꯥꯎ ꯇꯧꯔꯒ ꯍꯌꯦꯡ ꯁꯤꯒꯤ ꯑꯩꯒꯤ ꯒꯣꯜ ꯑꯣꯏꯔꯛꯀꯗꯕꯕꯨ ꯍꯌꯦꯡ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯖꯅ ꯃꯤꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯄ ꯉꯝꯃꯀꯥꯟꯗ ꯍꯌꯦꯡ ꯑꯩꯒꯤꯁꯨ ꯅꯦꯛꯁ ꯕꯥꯏ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟ ꯁꯨꯃꯥꯏꯅ ꯂꯩꯍꯧꯕꯗꯣ ꯑꯩ ꯁꯤꯗꯤ ꯄꯥꯝꯃꯦ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯃꯁꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯣꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯈꯪꯕ ꯈꯪꯗꯕꯁꯤꯡꯁꯦ ꯁꯤꯌꯔ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯖꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯃꯇꯝꯁꯤꯗꯤ ꯈꯥꯝꯃꯨꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯗꯨꯅ ꯊꯧꯔꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯅꯕꯒꯤ ꯇꯥꯟꯖꯥꯗ ꯁꯨꯝ ꯃꯇꯝꯁꯦ ꯇꯦꯟꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯒꯤ ꯋꯥꯔꯤꯁꯤꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯔꯛꯑꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯈꯤꯇꯪ ꯁꯥꯟꯅꯍꯧꯁꯤꯗ ꯑꯩ ꯗꯗꯥꯗ ꯀꯣꯏꯁꯟ ꯈꯔ ꯂꯥꯛꯆꯒꯦ ꯗꯗꯥꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯟꯁꯔ ꯄꯤꯕꯤꯔꯝꯃꯨ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯦ ꯗꯗꯥꯅ ꯁꯨꯝ ꯉꯁꯤ ꯐꯥꯎ ꯂꯩꯔꯛꯄ ꯃꯇꯝꯁꯤꯗ ꯗꯗꯥꯅ ꯁꯨꯝ ꯈꯟꯖꯕꯗ ꯗꯗꯥ ꯏꯁꯥꯒꯤ ꯌꯥꯝꯅ ꯑꯟꯌꯨꯖꯨꯋꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟꯠ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯀꯔꯤꯅꯣ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯗꯗꯥꯗ ꯍꯪꯖꯒꯦ ꯑꯁ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯗꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯌꯥꯝ ꯇꯧꯕ ꯑꯩ ꯍꯥꯏꯗꯤ ꯁꯨꯝ ꯏꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯕ ꯃꯇꯝꯗꯁꯨ ꯉꯥꯏꯔꯦ ꯑꯃꯁꯨ ꯉꯥꯏꯔꯦ ꯑꯩ ꯐꯥꯒꯤ ꯖꯨꯒꯥꯏ ꯌꯥꯝ ꯇꯧꯒꯜꯂꯦꯕ ꯃꯤꯒꯤ ꯃꯇꯧ ꯍꯦꯛ ꯇꯝꯕ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯤꯃꯤꯛ ꯑꯣꯏꯕꯒꯤ ꯁꯤꯗꯤ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯄꯅꯤꯀꯣ ꯃꯤꯒꯤ ꯃꯇꯧ ꯍꯦꯛ ꯇꯝꯃꯁꯨ ꯏꯁꯩ ꯁꯛꯑꯁꯨ ꯃꯤꯒꯤ ꯃꯇꯧ ꯇꯝꯃ ꯁꯛꯄ ꯑꯗꯩ ꯀꯩꯅꯣꯝ ꯁꯛꯈ꯭ꯔꯁꯨ ꯃꯤꯅ ꯁꯛꯈꯤꯕꯒꯤ ꯃꯑꯣꯡꯒ ꯇꯧꯔ ꯁꯨꯝ ꯇꯝꯕ ꯁꯨꯝ ꯄꯨꯔꯥ ꯖꯣꯀꯔꯒꯤ ꯇꯥꯏꯞꯅꯤꯅ ꯑꯗꯣ ꯐꯥꯒꯤ ꯖꯨꯒꯥꯏ ꯌꯥꯝ ꯄꯥꯝꯕꯁꯦ ꯁꯤ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯖꯒꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯕꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕꯤꯕ ꯃꯤꯒꯤ ꯃꯑꯣꯡ ꯁꯥꯕꯒꯁꯦ ꯄꯥꯝꯃꯦ ꯍꯥꯏꯕꯤꯕꯅꯤꯅ ꯇꯧꯋꯦꯁꯨ ꯍꯥꯏꯕꯤꯔꯕꯅꯤꯅ ꯗꯥꯒꯤ ꯁꯤꯒꯤ ꯇꯦꯂꯦꯟꯠꯁꯤꯃ ꯃꯌꯥꯝꯗ ꯎꯠꯊꯣꯛꯄꯤꯔꯝꯃꯣ ꯍꯥꯏꯖꯒꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃ ꯂꯩꯌꯦꯕ ꯇꯤꯝꯁꯦ ꯑꯇꯣꯞꯄ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯤꯝꯅꯤ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯗꯁꯨ ꯌꯥꯎꯔꯦ ꯁꯤꯡꯒꯔꯗꯁꯨ ꯌꯥꯎꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯨꯟꯕ ꯃꯇꯝꯗ ꯑꯩꯅ ꯍꯦꯛ ꯇꯧꯕ ꯐꯥꯒꯤ ꯑꯃ ꯂꯩ ꯁꯤꯗ ꯑꯣꯖꯥ ꯇꯣꯜꯍꯟꯒꯤ ꯃꯥꯏ ꯃꯇꯧ ꯇꯝꯕꯅ ꯃꯈꯣꯟꯗꯣ ꯇꯝꯕ ꯅꯠꯇꯕ ꯑꯦꯛꯇꯤꯡꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅꯦꯕ ꯑꯗꯨ ꯁꯤꯗꯩꯗ ꯃꯥꯁꯦ ꯀꯔꯤ ꯐꯤꯂꯝꯒꯤꯅꯣ ꯑꯃ ꯑꯣꯏꯕꯅꯦ ꯑꯗꯨꯗ ꯁꯨꯝ ꯗꯥꯄꯤꯇꯝ ꯍꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯖꯣꯁꯦꯞ ꯍꯣꯏ ꯃꯌꯥꯝ ꯃꯣꯏ ꯄꯨꯟꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯃꯤ ꯃꯣꯝꯕꯤꯅ ꯃꯃꯥ ꯁꯥꯔꯒ ꯐꯤꯂꯝꯁꯤꯃ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯁꯥ ꯏꯄꯥ ꯂꯝ ꯑꯣꯏꯔꯒꯦ ꯑꯗꯨ ꯁꯥꯐꯕꯁꯨ ꯌꯥꯎꯕ ꯂꯣꯏ ꯌꯥꯎꯋꯤꯗꯅ ꯑꯗ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯁꯦ ꯀꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥꯒꯨꯝꯅꯅ ꯃꯥꯁꯤꯅ ꯈꯔ ꯉꯥꯎꯖꯕ ꯁꯥꯗꯣꯏꯅꯦꯕ ꯑꯗꯣ ꯉꯥꯎꯕ ꯁꯥꯁꯤꯗ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯇꯣꯜꯍꯟꯁꯤꯅ ꯃꯥꯅ ꯁꯣꯔꯥꯠꯂ ꯀꯩꯅꯣꯝ ꯆꯠꯂꯝꯗꯥꯏꯗ ꯁꯤꯃꯥꯏ ꯄꯣꯀꯦꯠꯇ ꯀꯨꯔꯇꯥꯗ ꯍꯥꯏꯇꯥꯔꯦꯅꯦ ꯂꯨꯄꯥ 100 ꯍꯥꯞꯄꯝꯕꯗꯣ ꯌꯥꯎꯔꯝꯗꯕꯅꯦꯕ ꯑꯗ ꯕꯁꯟꯇꯁꯦ ꯇꯥꯛ ꯂꯥꯎ ꯆꯪꯉꯛꯄꯅꯦꯕ ꯑꯗꯨꯗ ꯀꯩꯗꯧꯋꯦꯕ ꯇꯣꯜꯍꯟꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯕꯁꯟꯇ ꯅꯪꯕꯨꯁꯤꯗ ꯂꯨꯄꯥ 100 ꯌꯥꯎꯍꯧꯕꯅꯦ ꯅꯪꯕꯨ ꯂꯧꯊꯣꯛꯄ꯭ꯔꯣ ꯑꯩꯗꯤ ꯑꯩꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯗꯤ ꯄꯛꯅꯣꯛꯇ ꯇꯧꯅꯦꯕꯀꯣ ꯃꯤꯒꯤ ꯄꯣꯌꯦꯡ ꯄꯤꯒꯦ ꯇꯧꯕꯅꯦ ꯂꯩꯔꯗꯤ ꯄꯤꯔꯛꯑꯣ ꯅꯄꯥꯗ ꯄꯤꯔꯛꯑꯣ ꯗꯥꯏꯂꯣꯛ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯁ ꯋꯥꯟꯗ ꯅꯣꯛꯇꯣꯏꯅꯦꯕ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯕꯅꯦ ꯀꯩꯅꯣꯁꯦ ꯑꯣꯖꯥ ꯇꯣꯜꯍꯟ ꯍꯣꯏꯁꯦꯀꯣ ꯁꯤꯒꯤ ꯇꯦꯂꯦꯟꯠꯁꯤꯃ ꯑꯩ ꯗꯗꯥꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯗꯗꯥꯗꯒꯤ ꯈꯪꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯗꯣ ꯀꯣꯟꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯖꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯗꯗꯥꯒꯤ ꯇꯦꯂꯦꯟꯠꯁꯤꯃ ꯎꯖꯕ ꯐꯪꯖꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯦꯂꯦꯟꯠ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯗꯗꯥ ꯃꯈꯥ ꯇꯥꯅ ꯀꯣꯏꯁꯟ ꯂꯥꯛꯆꯒꯦ ꯗꯗꯥꯅ ꯗꯗꯥꯒꯤ ꯄꯨꯟꯁꯤꯗ ꯒꯤꯚ ꯑꯞ ꯃꯤꯑꯣꯏꯕꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯒꯤꯚ ꯑꯞ ꯇꯧꯕ ꯃꯇꯥꯡꯁꯦ ꯊꯨꯅ ꯇꯧꯕ ꯃꯤ ꯂꯩ ꯅꯠꯇ꯭ꯔꯒꯅ ꯒꯤꯚ ꯑꯞꯁꯦ ꯁꯨꯡꯇꯧ ꯇꯧꯗꯕ ꯃꯤꯁꯨ ꯂꯩ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯂꯩꯒꯦ ꯀꯥꯏꯅ ꯈꯟꯕ ꯃꯤꯁꯨ ꯂꯩ ꯑꯗꯨꯕꯨ ꯗꯗꯥꯒꯤ ꯑꯣꯏꯅꯗꯤ ꯒꯤꯚ ꯑꯞꯁꯦ ꯇꯧꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯊꯨꯅ ꯇꯧꯈꯤꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦ ꯇꯣꯛꯊꯣꯛꯈꯤꯕ ꯌꯥꯝ ꯊꯨꯅ ꯏꯈꯟ ꯈꯜꯍꯧꯗꯅ ꯃꯁꯤ ꯀꯔꯤ ꯊꯕꯛ ꯁꯤꯗꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂ ꯇꯧꯈꯤꯗꯕ ꯊꯕꯛ ꯍꯥꯏꯕꯨ ꯌꯥꯝ ꯅꯣꯛꯅꯤꯡꯕꯗ ꯍꯥꯏꯔꯛꯀꯦꯀꯣ ꯍꯥꯏꯕꯤꯌꯣ ꯌꯨꯝꯒꯤ ꯊꯕꯛ ꯇꯧ ꯍꯥꯏꯔꯛꯄ
ꯍꯣꯏ ꯍꯥꯏꯗꯣꯏꯅꯦꯕ ꯊꯕꯛꯁꯦ ꯍꯥꯏꯔꯝꯗꯣꯏꯁꯤꯅ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯕꯥ ꯑꯗꯨꯝ ꯍꯥꯏꯔꯝꯗꯣꯏꯅꯤ ꯍꯣꯏꯁꯤꯅ ꯑꯩꯅ ꯍꯥꯏꯗꯣꯏꯅꯤ ꯊꯕꯛ ꯂꯣꯏꯔꯝꯗꯣꯏꯁꯤꯅ ꯃꯣꯏꯅ ꯂꯣꯏꯔꯝꯗꯣꯏꯅꯤ ꯊꯨꯅ ꯈꯨꯝꯕꯩꯗꯤꯅ ꯍꯥꯟꯅ ꯈꯨꯝꯃꯛꯀꯅꯤ ꯑꯁ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯗꯣꯏꯅꯦꯕ ꯍꯣꯏ ꯇꯧꯕꯁꯨ ꯌꯥꯎꯋꯤꯀꯣ ꯇꯥꯏꯃꯤꯡꯅ ꯃꯇꯥꯡꯅ ꯌꯥꯗꯗꯅ ꯁꯣꯝꯗ ꯉꯥꯛꯇꯪꯒ ꯑꯍꯟꯁꯤꯡꯅꯒ ꯀꯣꯜꯒ ꯇꯧꯔꯒ ꯑꯔꯨꯕ ꯋꯥꯒ ꯍꯥꯏꯔꯛꯑꯀꯥꯟꯗꯒꯀꯣ ꯉꯥꯛꯇꯪ ꯃꯤꯅꯤꯠ 5ꯒ ꯂꯩꯔꯤꯉꯩꯗ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯕꯥ ꯍꯣꯏ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯤ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯦꯕ ꯌꯥꯝ ꯊꯕꯛ ꯇꯧꯔꯣ ꯍꯥꯏꯗꯤ ꯐꯠ ꯇꯧꯕ ꯑꯗꯩ ꯇꯧꯔꯣꯏ ꯍꯥꯏꯔꯒꯅ ꯇꯧꯔꯣꯏꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯃꯤꯗꯥꯅꯦꯕ ꯇꯧꯒꯗꯕ ꯂꯩꯔꯗꯤ ꯁꯠ ꯁꯠ ꯇꯧꯊꯣꯛꯀꯣ ꯇꯧꯁꯨ ꯂꯩꯔꯕ ꯊꯕꯛꯇꯨꯗ ꯅꯪꯅ ꯑꯗꯨꯝ ꯊꯤꯟꯊꯔꯒ ꯂꯩꯕꯗꯣ ꯑꯗꯣ ꯑꯗꯨꯅ ꯍꯦꯛ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣই ꯁꯟ ꯂꯣꯏꯌꯦꯕꯀꯣ ꯁꯟ ꯂꯣꯏꯕꯁꯦ ꯏꯉꯣ ꯆꯔꯨ ꯈꯔ ꯀꯛꯑꯝꯃꯨ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯑꯝꯃꯨ ꯍꯥꯏꯌꯦꯕ ꯑꯁ ꯁꯟꯒ ꯁꯤꯅꯤ ꯍꯥꯏꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯇꯧꯔꯝꯃꯣꯏꯗꯕꯗꯣ ꯌꯨꯝꯗꯒ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯗꯤꯀꯣ ꯑꯁ ꯊꯥꯖꯗꯦ ꯑꯃꯨꯛ ꯑꯗꯣ ꯃꯣꯏꯅ ꯊꯥꯖꯗꯕꯩ ꯆꯥꯡꯁꯦ ꯍꯥꯏꯗꯤ ꯑꯗꯨ ꯊꯕꯛꯇꯣ ꯇꯧꯔꯝꯃꯔꯣꯏꯅ ꯊꯥꯖꯗꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕ ꯋꯥꯁꯦ ꯃꯣꯏ ꯁꯣꯔꯥ ꯆꯠꯂꯨꯔꯅꯤ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯗꯣꯏꯅꯦꯕꯀꯣ ꯏꯁꯤꯡ ꯄꯤꯊꯣꯛꯎꯀꯣ ꯍꯥꯏꯔꯝꯗꯣꯏꯅꯦꯕ ꯍꯜꯂꯛꯑꯅꯤꯗꯅ ꯑꯩꯗꯤ ꯑꯣꯜꯔꯦꯗꯤ ꯄꯤꯊꯛꯑꯕꯅꯦꯕ ꯊꯝꯕꯁꯦ ꯊꯥꯖꯗꯗꯅ ꯃꯣꯏꯅ ꯑꯃꯨꯛ ꯁꯟꯗꯣ ꯉꯁꯥꯏꯒꯤ ꯇꯧꯔꯛꯄꯗꯣ ꯌꯥꯝ ꯃꯥꯟꯅꯕꯗꯣ ꯑꯗꯨꯐꯥꯎ ꯌꯧꯅ ꯊꯥꯖꯗꯕꯗꯣ ꯑꯗꯣ ꯇꯧꯔꯅꯤ ꯍꯥꯏꯔꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄꯔꯣꯏ ꯑꯗꯨꯃ ꯊꯕꯛꯁꯦ ꯇꯧꯈ꯭ꯔꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯀꯟꯗꯦꯕ ꯍꯥꯏꯗꯤ ꯇꯧꯈꯤꯗ꯭ꯔꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯊꯕꯛ ꯇꯧꯈ꯭ꯔꯒꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯒꯩ ꯇꯧꯕꯤꯗꯣ ꯌꯨꯝꯒꯤ ꯊꯕꯛꯁꯤꯃ ꯇꯧꯒꯦ ꯈꯜꯂꯁꯨ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯦ ꯒꯤꯞ ꯑꯞ ꯇꯧꯕ ꯌꯥꯎꯔꯦ ꯍꯥꯏꯕꯅꯦꯕ ꯃꯔꯛꯇ ꯌꯥꯎꯔꯦ ꯍꯥꯏꯕꯅꯦ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯂꯥꯛꯆꯒꯦ ꯗꯗꯥꯗ ꯗꯗꯥꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯁꯤꯗꯗꯤ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈ꯭ꯔꯕꯅꯤ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯑꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯁꯤꯟꯐꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛ ꯗꯗꯥꯅ ꯇꯧꯕꯤꯔꯝꯃꯒꯗꯤ ꯁꯤꯡꯒꯔꯁꯤ ꯑꯣꯏꯅ ꯅꯠꯇꯕ ꯗꯗꯥꯁꯤꯅ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯕꯤꯔꯝꯃꯒꯗꯤ ꯀꯔꯤ ꯊꯕꯛ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯇꯧꯕꯤꯔꯝꯒꯅꯤ ꯑꯩꯅ ꯊꯕꯛ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯇꯣꯞꯄ ꯑꯃ ꯀꯩꯒꯨꯝꯕ ꯒꯣꯔꯃꯦꯟ ꯊꯕꯛꯀꯨꯝꯕ ꯑꯃ ꯌꯥꯝ ꯆꯥꯎꯕ ꯄꯤꯛꯄꯒꯤꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯊꯥꯛꯁꯤꯅ ꯉꯝꯖꯕ ꯁꯤꯒꯨꯝꯕꯗ ꯑꯣꯏꯅ ꯈꯤꯇꯪ ꯑꯩꯅ ꯑꯣꯟꯁꯤꯟꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯉꯥꯏꯁꯨ ꯉꯥꯏꯔꯤꯅꯤ ꯑꯗꯨꯒ ꯊꯕꯛꯇꯣ ꯇꯧꯔꯦꯅ ꯏꯁꯩꯗꯤ ꯀꯩꯁꯨ ꯇꯣꯛꯄꯗꯤ ꯂꯩꯔꯣꯏ ꯑꯩꯅ ꯄꯥꯝꯖꯈꯤꯕꯅꯤꯅ ꯑꯗꯒꯤ ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯆꯠꯅ ꯍꯥꯏꯈꯤꯕꯁꯦ ꯑꯇꯣꯞꯄ ꯏꯁꯩꯁꯤ ꯅꯠꯇꯕ ꯑꯃ ꯂꯩꯔꯝꯃꯒꯗꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯁꯩꯁꯦ ꯁꯨꯝ ꯂꯩꯅꯤꯅ ꯑꯗꯨꯝ ꯈꯨꯝꯕꯅꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯖꯕꯗꯣ ꯏꯁꯥꯅ ꯑꯣꯏꯖꯩꯌꯦꯕꯀꯣ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯑꯣꯏꯔꯁꯨ ꯏꯁꯩꯁꯤꯡꯗꯤ ꯁꯤꯗ ꯑꯗꯨꯝ ꯄꯥꯝꯃ ꯂꯩꯔꯅꯤ ꯊꯥꯗꯣꯛꯑꯔꯣꯏꯅ ꯂꯦꯞꯄꯒ ꯂꯩꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯗ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟꯁꯤꯅ ꯗꯗꯥꯅ ꯑꯉꯥꯡꯒ ꯑꯣꯏꯔꯤꯀꯥꯟꯗ ꯗꯗꯥꯅ ꯌꯥꯝꯅ ꯄꯥꯝꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯍꯣꯏ ꯏꯁꯩꯕꯨꯗꯤ ꯄꯥꯝꯅ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯨ ꯁꯛꯄꯤꯔꯤ ꯊꯥꯁꯨ ꯊꯥꯗꯣꯛꯑꯔꯣই ꯍꯥꯏꯕꯤꯔꯦ ꯑꯗꯨꯕꯨ ꯀꯣꯏꯁꯟꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯁꯤꯗ ꯌꯥꯝꯅ ꯄꯥꯝꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛ ꯑꯃ ꯈꯟꯈꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯪ ꯀꯩ ꯑꯣꯏꯅꯤꯕꯨ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕ ꯑꯃꯗꯤ ꯂꯩꯀꯣ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯂꯩꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛꯁꯤ ꯇꯧꯔꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯄꯥꯝꯖꯈꯤꯕ ꯁꯤꯒꯨꯝꯕꯁꯤꯗꯤ ꯀꯔꯤ ꯑꯩꯒꯤ ꯐꯥꯔꯁ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯈꯣꯏ ꯃꯥꯈꯣꯏꯁꯦ ꯂꯣꯏ ꯈꯪꯉꯤ ꯑꯩ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯁꯦ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇꯤ ꯄꯥꯝꯃꯦ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯑꯩ ꯅꯦꯚꯤ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯀ꯭ꯂꯥꯁ 10 ꯊꯥꯕ ꯂꯣꯏꯔꯒ ꯈꯣꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯋꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤ ꯃꯆꯦꯁꯤꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯖꯒꯥꯁꯤꯗ ꯗꯗꯥ ꯑꯃ ꯂꯩꯌꯦ ꯃꯥꯁꯦ ꯃꯦꯔꯥꯏꯟ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏ ꯃꯉꯣꯟꯗꯒꯤ ꯇꯧꯔꯒ ꯇꯧꯁꯤꯔ ꯈꯣꯠꯁꯤꯔꯒ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯃꯇꯥꯡꯗꯣ ꯃꯇꯝꯗꯣ ꯇꯥꯏꯃꯤꯡꯗꯣ ꯌꯥꯅꯈꯤꯗꯗꯅ ꯀꯩꯗꯧꯋꯤ ꯂꯥꯏꯔꯤꯛ ꯇꯝꯈꯣ ꯈꯣꯠꯈꯣ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯈꯣ ꯈꯣꯠꯈꯣ ꯁꯨꯃꯥꯏꯅ ꯇꯧꯈꯣ ꯈꯣꯠꯈꯣꯅ ꯍꯥꯏꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯇꯧꯒꯦꯗꯤ ꯈꯜꯂꯒ ꯑꯗꯨꯝ ꯑꯣꯏꯊꯣꯛꯈꯤꯗꯅ ꯑꯗꯨꯝ ꯆꯠꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯅ ꯀꯣꯏꯁꯟ ꯂꯥꯛꯆꯒꯦ ꯑꯔꯣꯏꯕ ꯀꯣꯏꯁꯟꯁꯨ ꯑꯣꯏꯖꯒꯦ ꯗꯗꯥꯁꯤꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯝ ꯇ꯭ꯔꯥꯕꯜ ꯇꯧꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯕ ꯍꯧꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯊꯦꯡꯅꯖꯩ ꯑꯗꯣ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯁꯤꯃ ꯗꯗꯥꯗ ꯑꯣꯏꯊꯣꯛꯑꯦ ꯍꯥꯏꯅ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯥꯁꯇꯕꯨ ꯑꯣꯏꯔꯣ ꯐ꯭ꯌꯨꯆꯔꯗꯕꯨ ꯑꯣꯏꯔꯣ
ꯆꯠꯂꯒ ꯗꯗꯥ ꯀꯔꯤ ꯀꯔꯤ ꯊꯕꯛꯀꯗꯤ ꯇꯧꯕꯤꯒꯅꯤ? ꯑꯩ ꯊꯣꯏꯗꯣꯛꯅ ꯀꯩ ꯊꯕꯛ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ. ꯍꯥꯏꯗꯤ ꯑꯩ ꯆꯠꯂꯤ ꯂꯝꯕꯤꯁꯤꯗꯩꯗꯤ ꯍꯣꯏ ꯈꯔ ꯆꯦꯟꯖꯇꯤ ꯂꯥꯛꯀꯅꯤꯀꯣ. ꯆꯦꯟꯖ ꯂꯥꯛꯑꯒꯁꯨ ꯄꯥꯛꯇꯤ ꯍꯣꯡꯒꯗꯧꯕ ꯀꯩꯅꯣꯗꯤ ꯑꯣꯏꯔꯔꯣꯏꯕ. ꯈꯤꯇꯪ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯅꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯍꯥꯏꯇꯥꯔꯦꯅꯦ. ꯃꯗꯨ ꯌꯦꯡꯉꯒ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯂꯩꯈ꯭ꯔꯅꯦꯕ. ꯍꯥꯏꯗꯤ ꯊꯣꯛꯂꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯇꯧꯗ ꯌꯥꯗꯕ ꯑꯗꯨꯒꯤ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦꯅꯦ. ꯄꯨꯟꯁꯤꯗ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯁꯥꯡꯉꯤꯅꯤꯗꯅ. ꯁꯥꯡꯕꯁꯤꯗ ꯁꯤꯗꯤ ꯑꯩꯅ ꯍꯌꯦꯡ ꯑꯗꯨ ꯇꯧꯅꯤ, ꯍꯪꯆꯤꯠ ꯑꯗꯨ ꯇꯧꯅꯤ, ꯄ꯭ꯂꯥꯟꯗꯤ ꯀꯩꯒꯤ ꯂꯩꯔꯣꯏꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ? ꯕꯠ ꯑꯩꯅ ꯁꯤꯗꯤ ꯄ꯭ꯂꯥꯟꯗꯣ ꯍꯌꯦꯡ ꯋꯥꯔꯤꯅꯤ. ꯑꯦꯛꯖꯥꯝꯄꯜ ꯉꯁꯤ ꯑꯩꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯄꯤꯌꯣꯟ ꯑꯃ ꯑꯣꯏꯔꯦꯅ ꯈꯜꯂꯁꯦ. ꯏꯆꯝ ꯆꯝꯕ ꯄꯤꯌꯣꯟ ꯑꯃ. ꯂꯝꯕꯤ ꯃꯥꯗꯤ ꯁꯨꯝ ꯄꯤꯌꯣꯟꯗꯨꯅ ꯈꯜꯂ ꯂꯥꯛꯀꯗꯣꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩ ꯄꯤꯌꯣꯟꯗ ꯑꯗꯨꯝ ꯂꯩꯅꯤꯅ ꯈꯟꯗꯣꯏꯅꯤ ꯋꯥꯈꯜꯗꯤ. ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯕꯛꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯥ? ꯃꯥ ꯍꯌꯦꯡ ꯌꯧꯕ ꯑꯣꯐꯤꯁꯥꯔꯐꯥꯎꯗꯤ ꯑꯣꯏꯔꯔꯣꯏ. ꯑꯗꯨꯗꯤ ꯂꯩꯔꯝꯃꯅꯦꯕ ꯃꯥꯒꯤ ꯋꯥꯈꯜꯗ. ꯑꯩ ꯇꯧꯖꯔꯤꯕ ꯈꯔꯁꯤꯅ ꯄꯦꯟꯊꯣꯛꯑꯒꯦꯗ. ꯕꯠ ꯃꯥ ꯃꯍꯩ ꯍꯩꯇꯕꯗꯤ ꯅꯠꯇꯕ. ꯄꯩꯁꯥꯗꯨꯅ ꯂꯩꯇꯕꯅꯤꯅ ꯄꯩꯁꯥꯗꯨꯒ ꯆꯥꯟꯅꯕ ꯊꯕꯛ ꯇꯧꯍꯧꯗꯕꯒꯤ ꯄꯤꯌꯣꯟꯗ ꯇꯥꯖꯕꯩ ꯋꯥꯅꯤ. ꯃꯍꯩꯗꯤ ꯆꯞ ꯃꯥꯟꯅꯅ ꯍꯩꯕ ꯑꯣꯏꯔꯝꯃꯗꯤ ꯍꯌꯦꯡ ꯋꯥꯔꯤꯅꯤ ꯂꯝꯕꯤꯗ ꯏꯁꯣꯔꯅ ꯇꯛ ꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯋꯥꯏꯅꯦ. ꯄꯩꯁꯥ ꯃꯤ ꯃꯗꯥꯎꯁꯤꯒ ꯄꯩꯁꯥꯗꯣ ꯇꯞꯇꯥꯏ ꯈꯨꯜꯂꯦꯅ ꯈꯜꯂꯣ. ꯍꯌꯦꯡ ꯃꯥꯏ ꯑꯣꯐꯤꯁꯔꯗꯨ ꯍꯦꯟꯅ ꯆꯥꯎꯕ ꯊꯕꯛ ꯑꯃ ꯇꯧꯕꯤ. ꯑꯆꯨꯝꯕꯅꯦ. ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯁꯤꯗꯤ ꯆꯍꯤ ꯄꯨꯟꯁꯤꯁꯤꯗ ꯂꯥꯛꯏꯕ ꯂꯝꯕꯤꯁꯤꯗꯤ ꯀꯅꯥꯝ ꯇꯝꯕ ꯉꯝꯗꯦ. ꯑꯗꯨꯅ ꯃꯇꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤ. ꯊꯦꯡꯅꯔꯒ ꯑꯗꯨꯝ ꯆꯠꯂꯅꯤ ꯍꯥꯏꯕꯅꯦꯕ. ꯃꯥꯅꯦ. ꯊꯥꯒꯠꯆꯔꯤ. ꯃꯈꯥ ꯇꯥꯕꯁꯦ ꯀ꯭ꯋꯦꯁꯟꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯦ. ꯑꯗꯨꯕꯨ ꯗꯗꯥꯗꯒꯤ ꯑꯣꯄꯤꯅꯤꯌꯟ ꯈꯤꯇꯪ ꯂꯧꯖꯍꯧꯒꯦ. ꯗꯗꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯍꯥꯏꯕ ꯇꯥꯔꯦ. ꯗꯗꯥꯗ ꯑꯩꯅ ꯋꯥꯍꯩ 3ꯈꯛ ꯑꯩ ꯗꯗꯥꯗ ꯍꯪꯒꯠꯆꯒꯦ, ꯑꯗꯨꯒ ꯗꯗꯥꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯊꯝꯕꯤꯔꯝꯃꯣ. ꯑꯍꯥꯟꯕ ꯋꯥꯔꯗꯁꯦ ꯃꯁꯤꯃꯗꯤ ꯄꯤꯁ ꯍꯥꯏꯕꯁꯦ, ꯁꯥꯟꯇꯤꯁꯦ, ꯃꯁꯤ ꯗꯗꯥꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯀꯔꯤ ꯂꯩ? ꯄꯥꯝꯗꯕ ꯀꯅꯥꯝ ꯂꯩꯇꯦ. ꯁꯤꯁꯦ ꯅꯝꯕꯔ 1. ꯄꯤꯁ ꯍꯥꯏꯕ ꯄꯥꯝꯗꯕ ꯀꯅꯥꯝ ꯂꯩꯇꯦ. ꯄꯤꯁꯁꯦ ꯑꯩꯈꯣꯏꯅ ꯄꯤꯍꯟꯖꯗꯕꯅꯤ. ꯂꯩꯍꯟꯗꯕꯁꯦ. ꯂꯩꯍꯟꯗꯕꯁꯦ. ꯏꯁꯥꯅ ꯁꯥꯟꯇꯤ ꯂꯩꯍꯟꯖꯗꯕ. ꯂꯩꯍꯟꯒꯦꯁꯨ ꯌꯥꯕ, ꯂꯩꯍꯟꯂꯣꯏꯒꯦꯁꯨ ꯌꯥꯕꯁꯦ ꯂꯩꯍꯟꯂꯣꯏꯒꯦꯅ ꯈꯟꯕ ꯂꯩꯇꯕ ꯅꯠꯇꯦ. ꯑꯗꯒꯤ ꯄꯤꯁ ꯂꯩꯅꯤꯡꯕ ꯃꯤꯗꯤ ꯋꯥꯔꯤꯗ ꯁꯨꯝ ꯃꯁꯥ ꯏꯁꯣꯔꯅ ꯂꯩꯖꯈꯤꯅꯤ. ꯑꯗꯣ ꯏꯁꯥꯅ ꯑꯩ ꯁꯥꯟꯇꯤ ꯂꯩꯔꯦꯅ ꯍꯥꯏꯖꯔꯁꯨ ꯁꯥꯟꯇꯤ ꯄꯥꯛ ꯂꯩꯇꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ. ꯑꯩ ꯏꯁꯥ ꯏꯊꯟꯇ ꯂꯩꯔꯁꯨ ꯁꯤꯗꯤ ꯁꯥꯟꯇꯤ ꯑꯣꯏꯌꯦꯅ ꯍꯥꯏꯖꯕꯩ ꯋꯥꯅꯦꯕ, ꯆꯤꯟꯒꯤ ꯋꯥꯅꯦꯕ. ꯍꯣꯏ ꯉꯥꯛꯇꯪꯒꯤ ꯊꯦꯡꯅꯕꯗꯨ, ꯉꯥꯛꯇꯪ ꯑꯩ ꯌꯨꯝꯗ ꯐꯝꯕꯗꯨꯒꯤ ꯏꯪꯕꯗꯨꯒꯤ, ꯑꯗꯒꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯖꯕ ꯁꯤꯅꯔꯤ ꯑꯃꯗ ꯐꯝꯃꯨꯕ, ꯐꯖꯕ ꯒꯥꯔꯗꯦꯟꯗ ꯐꯝꯃꯒ ꯉꯥꯏꯍꯥꯛ ꯄꯤꯁ ꯐꯪꯕꯗꯨ ꯉꯥꯏ. ꯑꯗ ꯑꯇꯣꯞꯄ ꯄꯤꯁ ꯍꯥꯏꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇꯁꯨ ꯂꯩꯔꯝꯃꯣꯏꯅ ꯈꯜꯂꯦ. ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁ꯭ꯋꯥꯏꯗꯒꯤ ꯇꯦꯟꯁꯟ ꯉꯥꯛꯇꯅꯦꯕ ꯍꯥꯞꯅꯗꯣꯏꯁꯦ. ꯑꯗꯒꯤ ꯁꯣꯝꯗꯒꯤ ꯌꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ, ꯑꯗꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ, ꯑꯗꯒꯤ ꯆꯠꯂꯤꯕ ꯑꯩꯒꯤ ꯊꯕꯛꯀꯤ ꯏꯟꯈꯥꯡꯒꯤ ꯂꯩꯗꯅꯀꯣ. ꯑꯗꯨꯝ ꯁꯤꯗꯤ ꯁꯥꯟꯇꯤꯁꯦ 24 ꯑꯋꯥꯔꯗ ꯃꯤꯅꯤꯠ 5-10 ꯑꯗꯨ ꯑꯣꯏꯔꯝꯃꯅꯤ. ꯑꯣꯀꯦ, ꯊꯣꯏꯗꯣꯛꯅ ꯑꯗꯨꯗ ꯂꯩꯇꯦꯕ. ꯁꯥꯟꯇꯤ ꯂꯩꯇꯦ, ꯏꯁꯥꯅ ꯂꯩꯍꯟꯖꯗꯦ ꯍꯥꯏꯕꯅꯦꯕ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯃꯈꯥ ꯇꯥꯕ ꯋꯥꯔꯗꯁꯦ ꯍꯥꯏꯖꯔꯛꯀꯦ. ꯂꯥꯏꯐ, ꯄꯨꯟꯁꯤꯁꯤꯗꯤ ꯗꯗꯥ ꯀꯔꯤꯅꯦ ꯍꯥꯏꯅ ꯍꯥꯏꯕꯤꯒꯅꯤ? ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯇꯥꯡꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯂꯩꯅꯔꯤꯁꯤꯡꯁꯦ, ꯏꯁꯣꯔꯅ ꯄꯤꯊꯣꯔꯛꯏꯁꯦ ꯌꯥꯝ ꯐꯖꯅ ꯅꯥꯟꯅ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕ, ꯃꯇꯝ ꯃꯨꯟꯅ ꯈꯪꯉꯒ ꯆꯠꯄ, ꯃꯇꯝ ꯂꯤꯛꯅ ꯑꯐꯕꯗꯤ ꯃꯌꯥꯝ ꯈꯪꯉꯤ. ꯄꯨꯟꯁꯤꯁꯦ ꯁꯤ ꯇꯧꯔꯗꯤ ꯐꯩ, ꯁꯤ ꯇꯧꯔꯒꯅ ꯐꯠꯇꯦ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯈꯪꯉꯤ. ꯐꯠꯇꯦ ꯈꯪꯅ ꯇꯧꯕ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ. ꯁ꯭ꯃꯣꯀꯤꯡ ꯀꯤꯜꯁ ꯀꯦꯟꯁꯔ ꯍꯥꯏꯁꯦ ꯁꯨꯝ ꯃꯊꯛꯇ ꯊꯥꯏꯗꯣ ꯈꯪꯅ ꯃꯤꯅꯦ. ꯑꯗꯨꯅ ꯄꯨꯟꯁꯤꯁꯤꯗꯤ ꯖꯁ ꯑꯩꯅ ꯃꯤꯉꯣꯟꯗ ꯁꯤ ꯐꯩ ꯑꯃꯁꯨꯡ ꯐꯠꯇꯦ ꯍꯥꯏꯁꯦ ꯌꯥꯔꯤꯈꯩ ꯑꯩꯗꯤ ꯇꯥꯒꯗꯕ ꯃꯤꯗꯨꯗꯤ ꯇꯥꯔꯣꯏꯗꯕ ꯃꯤꯗꯨꯗꯤ ꯍꯥꯏꯒꯟꯗꯦꯕꯀꯣ. ꯑꯗꯨꯅ ꯄꯨꯟꯁꯤꯁꯤ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕ, ꯃꯇꯝ ꯉꯥꯛꯅ ꯆꯠꯄ,
ꯑꯗꯒꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕ ꯍꯣꯠꯅꯕ ꯎꯝ. ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯎꯝ. ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯁꯤ ꯊꯝꯅꯤꯡꯉꯤ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕꯅꯦꯕ ꯑꯣ. ꯑꯔꯣꯏꯕ ꯋꯥꯔꯗ ꯎꯝ. ꯂꯥꯛꯆꯒꯦ ꯎꯝ. ꯑꯔꯣꯏꯕ ꯋꯥꯔꯗꯁꯦ ꯗꯥꯗꯥꯅ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯁꯤꯗꯁꯨ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯁꯤꯃꯗꯤ ꯗꯥꯗꯥꯗ ꯀꯔꯤ ꯑꯣꯏꯅ ꯊꯝꯕꯤ? ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕꯁꯦ ꯎꯝ. ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯃ꯭ꯌꯨꯖꯤꯛꯁꯦ ꯉꯁꯥꯏꯒꯤ ꯍꯪꯈꯤꯕ ꯀꯣꯏꯁꯟꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯈ꯭ꯔꯦ ꯎꯝ. ꯍꯥꯏꯗꯤ ꯃꯥꯁꯨ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦꯀꯣ ꯎꯝ. ꯑꯩꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯁꯨ ꯑꯩꯒꯤ ꯄꯤꯁ ꯐꯪꯕꯁꯦ ꯎꯝ. ꯏꯁꯩꯅ ꯑꯣꯏ ꯗꯥꯗꯥꯒꯤ ꯁꯥꯟꯇꯤꯁꯤꯃꯛꯇꯤ ꯃ꯭ꯌꯨꯖꯤꯛꯁꯤꯅꯤ ꯍꯥꯏꯕꯅꯦꯕ. ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯎꯝ. ꯏꯁꯩꯅ ꯐꯖꯅ ꯁꯛꯇꯣꯛꯄ ꯎꯝ. ꯑꯁ ꯑꯗꯨꯝ ꯉꯁꯥꯏ ꯄꯤꯁꯇꯣ ꯁꯥꯟꯇꯤ. ꯑꯗꯨꯃꯥꯏꯅꯀꯣ ꯃ꯭ꯌꯨꯖꯤꯛꯁꯤꯁꯨ ꯑꯩꯒꯤ ꯁꯥꯟꯇꯤ ꯑꯃꯒꯨꯝꯕꯅꯦꯕ ꯎꯝ. ꯅꯨꯡꯉꯥꯏꯕ ꯄꯣꯊꯥꯖꯕ ꯁꯤ ꯃꯤ ꯑꯅꯝꯕꯒꯤꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯕꯨ ꯈꯔ ꯃꯈꯩꯗꯤ ꯑꯣꯏꯔꯝꯒꯅꯤ ꯃꯤꯁꯦ ꯑꯋꯥꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯥꯟꯇꯤ ꯐꯪꯕ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯗꯅ ꯀꯩꯗꯧꯕ ꯏꯁꯩ ꯅꯨꯡꯉꯥꯏꯇꯕ ꯁꯛꯆꯜꯂꯒꯅ ꯍꯦꯟꯅ ꯀꯞꯍꯟꯕ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯏꯁꯩꯒꯤ ꯑꯃꯈꯛ ꯂꯩ when you are happy you enjoy the music when you are sad you understand the lyrics ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ. ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯗꯥꯗꯥ ꯉꯁꯤ ꯗꯥꯗꯥꯒꯤ ꯑꯣꯏꯕ ꯑꯋꯥ ꯅꯨꯡꯉꯥꯏꯁꯨ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯃꯤꯟꯅꯔꯦ ꯑꯗꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯦꯌꯔ ꯇꯧꯃꯤꯟꯅꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯦ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯗꯨ ꯄꯨꯟꯅ ꯂꯧꯃꯤꯟꯅꯗꯧꯔꯕꯅꯤ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩꯅ ꯗꯥꯗꯥꯗ ꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯗꯥꯗꯥꯒꯤ ꯏꯁꯩ ꯑꯃ ꯇꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯀꯥꯏꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯊꯝꯖꯒꯦ ꯗꯥꯗꯥ ꯏꯁꯩ ꯑꯃꯇꯪꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯈꯨꯗꯣꯜ ꯇꯧꯕꯤꯔꯣ. ꯉꯥꯊꯗꯨꯅ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯏꯅꯥꯛꯇ ꯐꯝꯂꯤꯕꯣꯏ ꯅꯤꯡꯂꯨꯔꯦ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯨꯕ ꯅꯪꯒꯤ ꯁꯛꯇꯝꯅ ꯊꯟꯈꯔꯦ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗ ꯅꯪꯒꯤ ꯁꯛꯇꯝꯅ ꯊꯟꯈꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯤꯕ ꯂꯣꯟꯊꯣꯛꯇ꯭ꯔꯕ ꯁꯛꯇꯝꯅꯤ ꯅꯍꯥꯛꯀꯤ. ꯊꯥꯒꯠꯆꯔꯤ ꯗꯥꯗꯥ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯗꯥꯗꯥꯒꯤ ꯑꯣꯏꯕ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯡꯁꯦ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛ ꯀꯣꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯕ ꯇꯥꯔꯦ ꯗꯥꯗꯥꯒꯤ ꯑꯣꯏꯅꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯋꯤꯁ ꯇꯧꯖꯒꯦ ꯗꯥꯗꯥꯅ ꯍꯣꯠꯅꯕ ꯗꯥꯗꯥꯅ ꯆꯪꯁꯤꯜꯂꯤꯕ ꯂꯝꯕꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛ ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯆꯪꯁꯤꯟꯕ ꯊꯕꯛ ꯂꯣꯏꯅꯃꯛꯇ ꯃꯥꯏ ꯄꯥꯛꯄꯤꯌꯨ ꯇꯨꯡꯒꯤ ꯑꯁꯥꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯊꯝꯖꯔꯤ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯃꯁꯤꯒꯤ ꯑꯁꯥꯁꯤꯃ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯗꯨꯒ ꯗꯥꯗꯥꯅꯁꯨ ꯍꯥꯏꯕꯤꯈꯤꯕꯗꯣ ꯏꯁꯥ ꯐꯅ ꯂꯩꯕ ꯍꯥꯏ stay healthy ꯗꯥꯗꯥ ꯍꯛꯆꯥꯡ ꯁꯣꯜꯍꯟꯕꯤꯒꯅꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯟꯕꯤꯒꯅꯨ ꯑꯗꯣ ꯃꯁꯤ ꯍꯥꯏꯖꯔꯒ ꯗꯥꯗꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯗꯁꯨ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯝꯃꯨ. ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤꯗꯤ ꯃꯤꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯅ ꯏꯆꯜꯒꯤꯁꯨ ꯉꯥꯏꯔꯦ ꯑꯃꯒꯤꯁꯨ ꯉꯥꯏꯔꯦ ꯃꯌꯥꯝ ꯇꯧꯅꯩꯁꯤ ꯁꯤꯟꯐꯝ ꯑꯃꯃꯝ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯗꯤ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯟꯅꯕ ꯑꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯃꯤꯟꯅꯕ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯦ ꯌꯥꯝ ꯄꯤꯛꯄ ꯐꯨꯔꯨꯞꯅꯤ ꯁꯤꯗꯩꯁꯤꯗ ꯑꯃꯅ ꯑꯃꯒꯤ ꯇꯧꯅꯗꯕꯤꯗ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯃꯥꯏꯁꯤ ꯌꯥꯏꯅ ꯃꯥꯏ ꯇꯧꯔꯤꯁꯦ ꯐꯩꯅ ꯍꯥꯏꯔꯒ ꯐꯠꯇꯕꯁꯦ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯍꯤꯡꯃꯤꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯤꯡꯃꯤꯟꯅꯁꯤ. ꯊꯥꯒꯠꯆꯔꯤ ꯗꯥꯗꯥ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯀꯥꯏꯗꯅ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯒ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ. ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ. ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯃꯇꯨꯡ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯃꯤꯁꯛꯁꯤꯡꯒ ꯑꯩꯒ
ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯃ ꯐꯪꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯃ ꯁꯤꯌꯔ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ Thank you. ꯗꯗꯥꯁꯦ ꯁꯤꯒꯤ ꯐ꯭ꯔꯦꯝꯁꯤꯃ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯂꯥꯛꯄꯤꯕꯒꯤ ꯗꯗꯥꯗ ꯒꯤꯐ ꯑꯣꯏꯅ ꯇꯧꯖꯒꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯣꯒꯣꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯂꯣꯒꯣꯅꯦ ꯁꯤꯃ ꯗꯗꯥꯗ ꯊꯝꯕꯤꯌꯣ ꯐꯖꯩ